ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯗ ꯉꯥꯎꯕꯤ ꯊꯣꯏꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯏꯕꯤꯔꯛꯄ ꯅꯌꯥꯏꯁꯅ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯖ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯉꯦꯂꯩ ꯃꯊꯥ ꯁꯥꯅ ꯃꯇꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯁꯤꯅ "ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯏꯗꯅ, ꯀꯔꯤ ꯂꯩꯒꯦ ꯏꯆꯥꯅ ꯂꯥꯛꯄꯕꯣ? ꯂꯥꯛꯈꯤꯗꯕꯁꯨ ꯀꯨꯏꯔꯦ." "ꯅꯍꯥꯟꯈꯩꯗꯣ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯒꯤ ꯂꯥꯛꯄ ꯉꯝꯗꯕꯅꯤ꯫ ꯑꯗꯣ ꯊꯣꯏꯕꯤꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯏꯃꯥ?" "ꯂꯩꯕꯅꯦ, ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯨ." "ꯍꯣꯏꯗ, ꯊꯕꯛ ꯆꯤꯟꯈ꯭ꯔꯕ ꯏꯆꯥꯅꯤ, ꯏꯃꯥꯅꯁꯨ ꯈꯪꯉꯤꯗ." ꯏꯉꯦꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯍꯣꯏ ꯃꯥ, ꯑꯗꯨꯗꯤ ꯆꯪꯉꯨꯈꯤꯒꯦ." ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯕꯨ ꯀꯧꯗꯨꯅ ꯆꯪꯈ꯭ꯔꯦ꯫ "ꯇꯥꯔꯦ, ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯆꯪꯉꯛꯑꯣ." "ꯀꯩꯗꯧꯔꯤꯅꯣ? ꯅꯪ ꯑꯃ ꯌꯨꯝꯗꯩ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇꯦ, ꯉꯝꯕꯨ ꯉꯝꯃꯤꯀꯣ." "ꯀꯥ ꯂꯣꯏꯁꯜꯂꯝꯕꯅꯤ, ꯀꯩ ꯂꯩꯔꯒꯦ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯣ?" "ꯀꯩꯝ ꯂꯩꯇ꯭ꯔꯗꯤ ꯂꯥꯛꯄꯒ ꯌꯥꯗꯕ꯭ꯔꯕ? ꯅꯪꯗꯤ ꯅꯣꯡꯃꯇꯁꯨ ꯀꯣꯏꯊꯣꯔꯛꯇꯦ, ꯑꯩꯅꯗ ꯂꯥꯛꯄ ꯑꯣꯏꯅ ꯇꯧꯔꯗꯅ." "ꯌꯥꯏꯗ, ꯑꯗꯨꯗ ꯅꯪꯅ ꯂꯥꯛꯄꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯂꯩꯔꯝꯃꯤꯗꯅ, ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤ." ꯏꯉꯦꯂꯩ ꯊꯣꯏꯕꯤꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯐꯝꯊꯔꯛꯏ, ꯋꯥ ꯃꯈꯥꯁꯨ ꯇꯥꯔꯛꯏ꯫ "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯊꯥ ꯁꯥꯕ ꯑꯃ ꯂꯩꯗꯅꯅꯦ, ꯅꯪꯒ ꯇꯥꯟꯅꯁꯤꯅ ꯂꯥꯛꯏꯅꯤ꯫ ꯑꯩꯗꯣ ꯏꯊꯟꯇ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ." ꯇꯨ ꯑꯩꯅ ꯈꯪꯉꯕꯅꯦꯕ. ꯀꯔꯤꯅꯣ ꯅꯪꯅ ꯃꯊꯥ ꯁꯥꯔꯤꯗꯨꯕꯣ? ꯌꯥꯝꯅ ꯂꯨꯕꯗꯤ ꯃꯥꯟꯈ꯭ꯔꯦꯗ ꯅꯪꯒꯤ ꯃꯑꯣꯡꯁꯦ." "ꯂꯨꯏꯌꯦ, ꯑꯗꯨꯅꯅꯤ ꯅꯪꯒ ꯇꯥꯟꯅꯁꯦ ꯍꯥꯏꯁꯦ." "ꯍꯣꯏꯅꯦ, ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ ꯀꯩꯅꯣꯗꯣ." ꯏꯉꯦꯂꯩ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯄꯥꯎ ꯇꯝꯖꯩ ꯊꯣꯏꯕꯤ ꯃꯉꯣꯟꯗ꯫ ꯊꯣꯏꯕꯤ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯁ, ꯂꯨꯔꯤꯅꯦ ꯅꯪꯒꯤꯁꯤꯗꯤ. ꯑꯩꯕꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤꯗꯕꯣ? ꯈꯨꯜ ꯈꯨꯗꯤꯡꯗꯒꯤ ꯃꯥꯅ ꯀꯣꯏꯗꯕ ꯅꯨꯄꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ." "ꯑꯁ, ꯑꯗꯨꯅꯤꯅꯦ, ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ. ꯍꯩꯁꯤꯡꯅ ꯀꯣꯏꯗ꯭ꯔꯗꯤ." "ꯅꯨꯄꯥꯗꯨꯒꯤ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯑꯗꯨ ꯅꯪ ꯍꯧꯖꯤꯛꯄꯨ ꯃꯉꯣꯟꯗ ꯂꯩꯒꯦ ꯈꯜꯂꯤꯕꯕ?" "ꯃꯤꯡꯒ ꯀꯣꯟꯅ ꯈꯪꯉꯨ. ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣꯗꯣ ꯑꯝꯇ ꯇꯥꯟꯅꯁꯦ ꯍꯥꯏꯕ." "ꯑꯩꯅꯦ ꯅꯨꯄꯥꯗꯨꯗ ꯂꯩꯇꯕꯗꯤ ꯌꯥꯗꯦ." ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ "ꯏꯉꯦꯂꯦ, ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯁꯦ. ꯈꯟꯕ ꯌꯥꯕ ꯈꯜꯂꯦꯕ. ꯅꯪ ꯅꯨꯄꯥꯗꯨꯗ ꯂꯩꯇꯕꯅ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯃꯔꯝꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯗꯣ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯤꯡꯒꯗꯤ ꯈꯪꯂꯛꯄ꯭ꯔꯣ?" "ꯀꯗꯥꯏꯗꯒꯤ ꯈꯪꯗꯣꯏꯅꯣ ꯂꯥꯜꯂꯛꯇꯨꯗ, ꯀꯃꯥꯏ ꯍꯪꯉꯨꯗꯧꯔꯤꯒꯦ? ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯍꯧꯕ ꯆꯥꯅꯗꯦ. ꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯤꯡꯗꯣ ꯂꯥꯏ ꯍꯨꯔꯤ ꯉꯥꯛꯇꯅꯤ. ꯅꯨꯄꯥ ꯑꯃꯗꯨꯒ ꯈꯠꯅꯔꯤꯀꯥꯟꯗ ꯀꯗꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯑꯒ ꯇꯥꯈ꯭ꯔꯤꯅꯣ ꯈꯪꯍꯧꯂꯛꯑꯧꯕ ꯅꯠꯇꯦ. ꯃꯥꯁꯨ ꯈꯔꯗꯤ ꯄꯣꯛꯄꯝꯃꯅꯤ. ꯑꯃꯅ ꯀꯥꯎꯕꯒꯤ ꯄꯥꯟꯅꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗꯨꯗꯅꯦ ꯑꯃꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯏ." "ꯍꯣꯏꯅꯦ, ꯐꯔꯦꯅꯦ. ꯑꯗꯨ ꯅꯪ ꯍꯧꯖꯤꯛꯄꯨ ꯀꯩ ꯈꯜꯂꯤꯒꯦ?" "ꯑꯩ ꯉꯁꯤꯃꯛꯅꯦ ꯃꯉꯣꯟꯗ ꯆꯦꯟꯈ꯭ꯔꯒꯦꯅ ꯈꯜꯂꯤ. ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯗꯣꯛꯎꯔꯤꯕ ꯃꯌꯥꯝꯗꯨꯒ ꯊꯨꯡꯅꯍꯧꯗ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯅꯤꯌꯦ." ꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫ "ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ. ꯑꯩ ꯌꯥꯎꯍꯜꯂꯛꯑꯅꯨ. ꯅꯪ ꯊꯣꯛꯄ ꯇꯧꯔꯣ. ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯇꯧꯔꯒꯦ. ꯑꯗꯨ ꯅꯪ ꯁꯣꯝꯗ ꯈꯜꯂꯨꯅꯦ, ꯁꯤꯅ ꯐꯔꯣꯏꯗ꯭ꯔꯕ?" ꯊꯣꯏꯕꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯊꯔꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯏꯉꯦꯂꯩ, ꯑꯩꯒꯤ ꯋꯥꯗꯤ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯍꯟꯅꯤꯡꯉꯤ. ꯉꯥꯏꯍꯥꯛꯀꯤ ꯏꯀꯥꯏꯕꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯗꯤ ꯆꯨꯝꯕ꯭ꯔꯅꯦ? ꯍꯣꯏ, ꯑꯩ ꯅꯨꯄꯥꯗꯣ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ. ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅꯗꯤ ꯋꯥꯈꯜ ꯈꯔ ꯈꯟꯕ ꯋꯥꯠꯄ ꯃꯤꯗꯤ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯤ. ꯍꯥꯏꯅꯕ ꯂꯩ, ꯑꯃꯨꯔꯛ ꯁꯣꯏꯈꯤꯕꯗꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯑꯦ ꯍꯥꯏꯅ. ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯁꯣꯏꯖꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯤ, ꯃꯗꯨꯗ ꯉꯥꯛꯄꯤꯔꯕꯗꯤ ꯁꯤꯔꯅꯤ ꯈꯪꯅ ꯈꯪꯅ ꯃꯩꯒꯤ ꯀꯣꯝꯗ ꯆꯣꯡꯊꯕꯒ ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯅ ꯃꯥꯅ ꯍꯩꯅꯈꯤꯕ ꯊꯕꯛꯇꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯗꯨꯃꯛ ꯍꯜꯂꯛꯀꯅꯤ. ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃꯗꯤ ꯉꯪꯉꯦ ꯍꯥꯏꯕꯒꯨꯝꯅ ꯅꯪꯒꯤ ꯐꯤꯔꯦꯞꯇꯣ ꯈꯤꯇꯪ ꯊꯣꯝꯃꯟꯕ꯭ꯔꯥ ꯈꯜꯂꯤ. ꯍꯥꯊꯨ ꯍꯥꯊꯨ ꯂꯧꯕ ꯐꯤꯔꯦꯞꯇꯨꯅ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯑꯩ ꯂꯧꯁꯤꯟꯕ ꯌꯥꯝ ꯋꯥꯏꯑꯦꯕ. ꯂꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯅꯪꯒꯗꯤ ꯀꯃꯥꯏꯅ ꯃꯥꯟꯅꯅꯤ? ꯈꯟꯕ ꯌꯥꯕ ꯈꯜꯂꯤ, ꯁꯤꯗ ꯑꯗꯨꯝ ꯇꯥꯔꯦ. ꯅꯪ ꯈꯪꯍꯧꯔꯗꯤ ꯌꯥꯔꯦ. ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯁꯨ ꯑꯩ ꯃꯉꯣꯟꯗ ꯆꯦꯟꯈ꯭ꯔꯒꯦ." "ꯑꯁ, ꯅꯪꯁꯤꯗꯤꯕ, ꯑꯩꯕꯨ ꯀꯌꯥꯝ ꯂꯨꯕ ꯋꯥ ꯍꯥꯏꯈ꯭ꯔꯗꯅ." "ꯍꯣꯏ, ꯐꯔꯦ. ꯑꯗꯨꯗꯤ ꯐꯖꯅ ꯆꯠꯂꯣ." "ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ. ꯊꯦꯡꯖꯤꯜꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ꯫ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯦꯗ. ꯀꯔꯤꯕꯨ ꯊꯣꯛꯂꯒ
ꯇꯨꯡꯒꯤ ꯈꯟꯕ ꯏꯪꯉꯦꯂꯨ ꯍꯧꯖꯤꯛꯈꯛꯀꯤ ꯈꯟꯕꯗꯨꯅꯗꯤ ꯍꯤꯡꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯌꯥꯏꯐꯕꯇ ꯑꯣꯏꯔꯁꯅꯨ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤꯉꯩꯗ ꯔꯥꯁꯤꯅ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯏꯪꯉꯦ ꯂꯩꯂꯥꯛꯑꯝꯃꯤꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦꯗ ꯏꯃꯥ ꯃꯥ ꯊꯣꯛꯄ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯉꯝꯃꯒ ꯑꯃꯨꯛ ꯍꯥꯊꯨ ꯍꯟꯈ꯭ꯔꯤꯁꯤꯅꯤ ꯑꯣ ꯐꯤꯡꯁꯨ ꯐꯤꯡꯈ꯭ꯔꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯇꯦ ꯃꯆꯤꯟ ꯃꯈꯥꯅ ꯃꯔꯣꯜ ꯑꯃ ꯌꯥꯡꯂꯤꯕ ꯏꯃꯥꯗꯤꯅꯦ ꯃꯇꯧꯁꯤ ꯅꯨꯡꯁꯤꯅꯦꯍꯦ ꯃꯥꯅ ꯈꯟꯕꯗꯣ ꯑꯗꯨꯈꯛꯅꯤ ꯇꯧꯗꯣꯏꯁꯦ ꯑꯩꯅꯒ ꯍꯥꯏꯔꯨꯕ ꯌꯥꯄꯣꯠꯇꯦ ꯍꯣꯏ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯪꯕꯨ ꯃꯄꯥꯟ ꯏꯄꯥꯟꯒꯥꯏꯗꯨ ꯈꯔ ꯊꯣꯛ ꯂꯥꯛꯎꯅꯦ ꯏꯕꯦꯝꯃ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯅꯁꯥꯗꯣ ꯐꯔꯔꯣꯏꯅꯦ ꯃꯄꯥꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯈꯔ ꯐꯨꯍꯜꯂꯕꯗꯤ ꯐꯒꯗꯕꯅꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯁꯦ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯕꯨ ꯀꯩꯅꯣ ꯃꯥꯡꯒꯣꯜꯗꯁꯨ ꯐꯪꯉꯤꯁꯤꯗꯤ ꯑꯩꯕꯨ ꯃꯄꯥꯒ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕꯗꯧꯅ ꯍꯩ ꯑꯗꯨꯒꯤ ꯃꯄꯥꯟ ꯈꯨꯇꯣꯛꯇꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯊꯣꯛꯅꯤꯡꯗꯦꯗ ꯏꯊꯟꯇ ꯂꯩꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯀꯨꯆꯨ ꯀꯨꯃꯦꯟꯁꯨ ꯊꯣꯛꯄ ꯊꯣꯛꯅꯤ ꯅꯪ ꯌꯥꯝ ꯊꯣꯛꯇꯣꯔꯤꯕ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅꯅꯦ ꯃꯥꯒꯤꯗꯤ ꯑꯁꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯗꯕꯅꯤ ꯉꯥꯏꯈꯣ ꯏꯃꯥ ꯋꯥ ꯑꯝꯇ ꯍꯧꯗꯣꯛ ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯀꯩ ꯋꯥꯅꯣ ꯑꯋꯥꯡꯒꯤ ꯅꯅꯦ ꯆꯥꯎꯕꯤꯅ ꯀꯨꯏꯔꯕꯅꯤ ꯍꯥꯏꯔꯛꯂꯤꯕꯁꯦ ꯏꯃꯥꯗ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯖꯕ ꯂꯥꯛꯑꯒꯦ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯔꯝꯗꯦ ꯏꯆꯥꯒꯤ ꯋꯥ ꯑꯃꯇꯪꯗꯤ ꯇꯥꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯕ ꯍꯟꯗꯛꯀꯤꯁꯤꯁꯨ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯣꯏꯔꯒꯗꯤ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯈꯟꯈꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯡꯗ꯭ꯔꯤꯕꯔꯅꯦ ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯏꯃꯥꯅ ꯍꯤꯡꯅꯤꯅ ꯍꯤꯡꯂꯕꯗ ꯆꯍꯤ ꯀꯌꯥꯃꯨꯛ ꯉꯥꯏ ꯇꯨꯡꯒꯤ ꯂꯝꯕꯤ ꯇꯦꯟꯁꯤꯜꯂꯛꯂꯕꯅꯤ ꯅꯪꯒꯤ ꯈꯟꯕꯗ ꯏꯃꯥ ꯌꯥꯝ ꯋꯥꯏꯅꯦꯍꯦ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯆꯥ ꯅꯨꯡꯉꯥꯏꯖꯗꯦ ꯑꯇꯩꯗ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯂꯕꯁꯨ ꯃꯗꯨꯃꯗꯤ ꯅꯆꯥ ꯊꯨꯡꯍꯟꯕ ꯉꯝꯖꯔꯔꯣꯏ ꯏꯃꯥ ꯃꯁꯤꯒꯤꯗꯃꯛꯇ ꯏꯃꯥꯅ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯆꯥꯒꯤ ꯈꯣꯡꯐꯝ ꯑꯗꯨ ꯐꯅ ꯍꯥꯏꯔꯕꯁꯨ ꯍꯣꯡꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ ꯏꯄꯦꯟꯇ ꯄꯦꯟꯖꯔꯝꯗꯦ ꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯑꯗꯨꯕꯨ ꯌꯥꯝꯅꯗꯤ ꯇꯛꯎꯗ꯭ꯔꯦ ꯐꯔꯦ ꯏꯆꯥꯒꯤ ꯋꯥꯈꯜꯅꯕꯨ ꯑꯗꯨ ꯌꯧꯔꯕꯗ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯈꯤꯕꯗꯣ ꯄꯥꯝꯕꯗꯒꯤ ꯍꯥꯏꯕꯅꯤ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯏꯆꯥꯗ ꯍꯥꯏꯔꯔꯣꯏ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯈꯤꯒꯦ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯔꯥꯁꯤ ꯃꯆꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯃꯤꯠꯌꯦꯡ ꯈꯪꯂꯕꯗ ꯈꯪꯁꯤꯟꯅꯈꯤꯗ꯭ꯔꯦ ꯃꯃꯥꯁꯨ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯕ ꯀꯥꯟꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯀꯨꯏꯔꯦꯗ ꯎꯗꯕ ꯅꯣꯏ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤꯀꯣ ꯑꯩꯁꯨ ꯄꯥꯝꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯇꯤ ꯅꯠꯇꯦ ꯊꯃꯣꯏ ꯀꯥꯏꯕꯁꯤꯗꯤ ꯐꯥꯖꯤꯟꯕ ꯉꯝꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯄꯥꯝꯃꯨꯕ ꯅꯪꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯑꯣꯏꯈꯤꯕꯗꯤ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯃꯔꯝꯁꯤꯅ ꯑꯩ ꯂꯥꯞꯊꯣꯛꯆꯔꯛꯄ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯩꯅꯥꯗꯤ ꯍꯥꯞꯂꯝꯂꯦ ꯅꯈꯣꯏ ꯑꯍꯨꯝꯗ ꯑꯗꯨꯕꯨ ꯅꯣꯏ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯩ ꯉꯁꯤꯗ ꯅꯠꯇꯦ ꯊꯣꯏꯕꯤ ꯃꯥꯅ ꯀꯞꯄ ꯑꯁꯨꯝꯅ ꯃꯊꯟꯇ ꯂꯩꯕ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯞꯈ꯭ꯔꯦ ꯉꯁꯤꯁꯨ ꯀꯞꯂꯤ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯅꯤꯁꯨ ꯁꯅꯥꯈꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯥꯁꯨ ꯇꯥꯔꯦ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤ ꯑꯗꯨꯅ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯅꯤ ꯑꯉꯥꯡ ꯑꯃ ꯊꯥꯗꯨꯅ ꯁꯅꯥꯕꯨ ꯀꯧꯍꯜꯂꯨꯔꯦ ꯉꯁꯤꯗꯤ ꯃꯊꯟꯇ ꯊꯣꯛꯂꯛꯏ ꯁꯅꯥꯗꯨ ꯑꯇꯣꯟꯁꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯅꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯃꯥꯕꯨ ꯎꯕꯗ ꯏꯕꯨꯡ ꯀꯩ ꯂꯩꯔꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯎꯅꯁꯤ ꯍꯥꯏꯔꯛꯏꯁꯤꯕꯣ ꯂꯥꯛꯀꯗꯕ ꯑꯣꯏꯔꯗꯤ ꯈꯔ ꯉꯜꯂꯤꯀꯥꯟꯗ ꯂꯥꯛꯄꯤꯕ ꯌꯥꯗꯕ꯭ꯔꯥ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯈꯟꯕ ꯑꯗꯨꯒꯤꯅꯤ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦꯅ ꯈꯔꯕꯨꯗꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯅꯤꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯗꯧꯔꯦ ꯋꯥ ꯏꯉꯥꯡ ꯉꯥꯡꯗ꯭ꯔꯗꯤ ꯅꯁꯥꯗꯨꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥꯈꯜ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯤ ꯀꯩꯗꯧꯔꯒꯦ ꯀꯃꯥꯏꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗ ꯊꯣꯏꯕꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯐꯥꯎꯕ ꯐꯖꯅ ꯈꯪꯖꯅꯤ
ꯑꯇꯣꯟꯒꯤ ꯀꯥꯏꯅ ꯃꯩꯆꯥꯛ ꯃꯗꯨꯒꯤ ꯃꯇꯧꯁꯤꯡ ꯑꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯀꯤꯖꯔꯦ ꯄꯨꯝꯅꯃꯛ ꯅꯨꯄꯥꯅ ꯑꯣꯏꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯕꯨꯁꯨ ꯈꯔ ꯋꯥꯔꯧ ꯇꯤꯟꯅꯔꯒ ꯃꯥꯒꯤ ꯑꯍꯣꯡꯕ ꯈꯖꯤꯛꯇ ꯐꯥꯎꯕ ꯈꯪꯍꯧꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯪꯅ ꯈꯪꯅ ꯂꯣꯠꯁꯤꯜꯂꯤꯕ꯭ꯔꯥ ꯑꯗꯨꯝꯅꯗꯤ ꯍꯥꯏꯒꯅꯨ ꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜꯗꯤ ꯀꯌꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯇꯣꯟ ꯃꯥꯁꯨ ꯄꯪꯃꯟꯈ꯭ꯔꯦ ꯅꯨꯄꯥ ꯃꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯈꯖꯤꯛꯇ ꯐꯥꯎꯕ ꯈꯪꯗꯕ ꯑꯗꯨꯒ ꯀꯣꯏꯅꯔꯝꯃꯤꯁꯦ ꯁꯅꯥ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ ꯀꯩꯗꯧꯔꯤ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯅꯕ ꯋꯥ ꯂꯩꯇ꯭ꯔꯤ ꯃꯅꯤꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯇꯥꯔꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗꯁꯨ ꯑꯁꯤꯒꯨꯝꯕ ꯑꯁꯦ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕ ꯄꯣꯛꯂꯛꯏ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯑꯒ ꯄꯟꯊꯨꯡꯐꯝ ꯌꯧꯗ ꯂꯃꯈꯥꯡꯗ ꯃꯥꯡꯍꯟꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯁꯅꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩ ꯃꯅꯤꯅ ꯌꯥꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯑꯩꯒꯤ ꯋꯥꯁꯦ ꯅꯠꯇ꯭ꯔꯒꯅ ꯊꯨꯃꯜꯂꯕ꯭ꯔꯥ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯔꯩ ꯇꯧꯔꯛꯑꯅꯨꯀꯣ ꯅꯪ ꯁꯅꯥ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯪꯂꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯏꯕꯨꯡ ꯀꯩꯅꯣ ꯏꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯅꯆꯜ ꯌꯥꯕ ꯉꯝꯖꯈꯤꯔꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯔꯝꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯕꯨ ꯎꯁꯤꯟꯅꯗꯅ ꯑꯩꯒꯤ ꯌꯥꯏꯐꯅꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯑꯇꯩ ꯑꯇꯩꯗ ꯊꯣꯛꯄ ꯅꯠꯇꯦ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯣꯏꯒꯤ ꯑꯋꯥꯕꯗ ꯎꯁꯤꯟꯅꯗꯅ ꯑꯩꯅ ꯆꯠꯈꯤꯕꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏ ꯏꯕꯨꯡꯅ ꯑꯩꯒꯤ ꯐꯤꯕꯝꯁꯨ ꯈꯔ ꯈꯪꯕꯤꯌꯨ ꯈꯣꯡꯐꯝ ꯑꯗꯣ ꯍꯣꯡꯗꯣꯛꯄꯤꯌꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩ ꯎꯗꯕ ꯅꯠꯇꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜ 9 ꯊꯣꯛꯅ ꯈꯜꯂꯒ ꯍꯥꯏꯔꯛꯂꯕꯅꯤ ꯅꯪ ꯌꯥꯗꯕ ꯇꯧꯔꯅꯨ ꯃꯣꯏꯒꯤ ꯑꯋꯥꯕꯕꯨ ꯎꯁꯤꯟꯅꯒꯅꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯃꯒꯤꯁꯨ ꯐꯅꯅꯕ ꯈꯜꯂꯒ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯁꯅꯥ ꯈꯨꯝꯐꯝꯒ ꯈꯪꯁꯤꯜꯂꯛꯇ꯭ꯔꯦ ꯃꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯑꯀꯥꯏꯕ ꯅꯠꯇꯦ ꯆꯨꯝꯂꯤꯕꯅꯤ ꯑꯗꯨꯅ ꯃꯥ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯈꯨꯝꯃꯔꯣꯏ ꯍꯥꯏꯔꯣ ꯑꯗꯨꯕꯨ ꯑꯩ ꯅꯪ ꯄꯨꯗꯅꯗꯤ ꯆꯠꯂꯔꯣꯏ ꯑꯁꯨꯝ ꯇꯧꯗꯅ ꯃꯅꯤꯅ ꯊꯦꯝꯅꯧ ꯇꯧꯗꯨꯅ ꯁꯅꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯉꯦꯜꯂꯩꯅ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯉꯁꯤ ꯆꯦꯟꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯆꯥꯎꯔꯦꯜ ꯃꯊꯥ ꯁꯥꯅ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦꯕ ꯀꯣꯟꯅ ꯆꯦꯟꯁꯦꯕ ꯌꯥꯔꯣꯏꯌꯦ ꯀꯔꯤꯒꯤ ꯅꯨꯃꯤꯠ ꯐꯠꯇꯕꯅꯣ ꯅꯪꯒꯤ ꯅꯇꯥꯗꯣ ꯑꯩꯉꯣꯟꯗ ꯆꯟꯅꯔꯔꯣꯏ ꯅꯪ ꯀꯗꯔ ꯐꯖꯅ ꯍꯩꯕꯅꯦ ꯍꯥꯏꯕ ꯈꯪꯕꯖꯥꯠꯅꯤ ꯆꯥꯎꯔꯦꯜ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯏꯉꯦꯜꯂꯩꯅ ꯉꯝꯗꯨꯅ ꯑꯗꯨꯃꯛ ꯆꯦꯟꯕꯗ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯣꯝꯗ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯄꯥꯈꯠꯅꯔꯤ ꯏꯕꯦꯊꯣꯏꯅ ꯃꯣꯏ ꯄꯥꯕꯣ ꯏꯆꯥ ꯁꯅꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯀꯗꯥꯏꯗ ꯊꯤꯔꯨꯗꯣꯏꯅꯣ ꯍꯥꯏ ꯅꯨꯄꯤ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯑꯩꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯑꯝꯇ ꯆꯕꯦꯡ ꯉꯥꯡꯉꯛꯀꯅꯨꯀꯣ ꯍꯣ ꯀꯔꯤꯅꯣ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯁꯨꯝ ꯎꯪꯁꯤꯜꯂꯒ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯒ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯀꯧꯔꯒ ꯀꯞꯄ ꯍꯧꯔꯛꯏ ꯏꯕꯦꯊꯣꯏꯗꯨ ꯇꯣꯂꯝꯃꯨꯅ ꯅꯨꯄꯤ ꯅꯪ ꯁꯣꯏꯗꯅꯅꯦ ꯐꯦꯅꯥꯠꯁꯦ ꯆꯥꯔꯅꯤ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯀꯞꯄꯛꯀꯅꯨ ꯅꯥꯀꯣꯡ ꯃꯌꯥ ꯑꯁꯤꯗ ꯋꯥꯈꯜ ꯊꯣꯛꯇꯦ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯗꯤ ꯈꯟꯗꯦ ꯑꯗꯨꯒ ꯇꯥꯅꯤꯡꯗꯦꯀꯣ ꯅꯈꯣꯜꯅꯤꯅ ꯇꯧꯔꯤꯗꯨꯅ ꯍꯪꯉꯣꯏꯅ ꯈꯣꯡꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯗꯨꯗꯤ ꯃꯣꯏ ꯄꯥꯕꯣ ꯏꯆꯥ ꯑꯇꯣꯟ ꯍꯣꯏꯗ ꯆꯠꯂꯒ ꯍꯪꯉꯨꯁꯤꯔꯥ ꯃꯥꯅꯗꯤ ꯈꯪꯉꯝꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯎꯗꯅ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦꯗꯅ ꯏꯆꯥ ꯑꯇꯣꯟ ꯂꯩ ꯍꯥꯏꯕꯁꯦ ꯂꯥꯛꯑꯣ ꯍꯪꯉꯨꯔꯁꯤ ꯃꯥꯗꯤ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯇꯣꯟꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯇꯣꯟ ꯃꯥꯕꯨ ꯀꯧꯔꯛꯏ ꯑꯇꯣꯟꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯏꯕꯦꯊꯣꯏꯒ ꯇꯣꯂꯝꯃꯨꯒ ꯎꯕꯗ ꯉꯛꯄ ꯄꯣꯛꯆꯩ ꯃꯔꯝꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯂꯥꯛꯇꯕꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯥꯛꯄ ꯑꯁꯤꯗ ꯉꯛꯂꯤꯕꯅꯤ ꯏꯃꯥ ꯕꯕꯥ ꯁꯣꯝꯗ ꯂꯦꯡꯈꯠꯄꯤꯔꯛꯑꯣ ꯐꯤꯇꯥꯁꯤꯗ ꯐꯝꯕꯤꯌꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯃꯥꯒ ꯕꯕꯥꯒꯅ ꯅꯆꯥꯒꯤꯗ ꯂꯥꯛꯄꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯏꯄꯥ ꯍꯣꯏꯅ ꯏꯆꯥꯒꯤꯗ ꯂꯥꯛꯄꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯆꯥꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯆꯥꯅ ꯈꯪꯂꯕꯗꯤ ꯑꯁꯦꯡꯕ ꯈꯨꯝꯃꯛꯎꯀꯣ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯅꯆꯥꯅ ꯑꯈꯪꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯑꯁꯦꯡꯕꯗꯣ ꯈꯨꯝꯖꯒꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯆꯥ ꯁꯅꯥꯗꯣ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯏꯄꯥꯁꯨ ꯄꯥꯈꯠꯂꯤꯕꯅꯤ ꯃꯇꯝꯅꯒ ꯐꯠꯇꯕꯁꯤꯗ ꯑꯗꯣ ꯅꯪꯕꯨ
ꯈꯪꯕ꯭ꯔꯣ ꯅꯪꯉꯣꯟꯗꯒ ꯍꯥꯏꯔꯝꯕ꯭ꯔꯥ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯀꯥꯏꯅꯒ ꯏꯆꯥꯕꯨ ꯈꯪꯕ꯭ꯔꯥꯕ ꯑꯇꯣꯟ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯕꯕꯥ ꯅꯆꯥ ꯑꯍꯦꯟꯕ ꯋꯥꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯆꯨꯝꯗꯣꯏꯔꯗꯤ ꯅꯆꯥꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯁꯅꯥꯗꯣ ꯉꯁꯥꯏ ꯃꯥꯗꯣ ꯉꯁꯥꯏ ꯍꯥꯏꯗꯣꯛꯄꯗ ꯏꯀꯣꯏ ꯀꯣꯏꯕꯒꯨꯝ ꯇꯧꯔꯤꯕ ꯑꯗꯨꯗ ꯇꯣꯂꯝꯃꯨꯅ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯏꯀꯣꯏ ꯀꯣꯏꯗ ꯏꯆꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒꯦ ꯄꯥꯈꯠꯂꯤꯕꯁꯦ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯟꯖꯥꯗꯨꯗ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯔꯟꯖꯤꯇꯥ ꯊꯣꯛꯂꯛꯏ ꯔꯟꯖꯤꯇꯥꯅ ꯏꯆꯦꯒ ꯇꯥꯗꯒ ꯂꯥꯛꯄꯤꯔꯝꯃꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯤꯕꯕꯣ ꯏꯕꯦꯊꯣꯏꯅ ꯂꯥꯛꯑꯝꯃꯤꯕꯅꯦ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯂꯩꯇꯦ ꯏꯆꯥꯅꯨꯄꯤꯗꯣ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯑꯗꯨꯗ ꯑꯇꯣꯟꯒꯗꯤ ꯑꯗꯨꯝ ꯄꯨꯟꯕꯅꯤꯅ ꯈꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯄꯅꯤ ꯑꯇꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯃꯈꯥ ꯇꯥꯎ ꯔꯟꯖꯤꯇꯥ ꯀꯅꯥꯁꯨ ꯇꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯀꯥꯟꯁꯤꯗꯗꯤ ꯈꯣꯟꯖꯦꯜꯒ ꯅꯧꯊꯔꯗꯅ ꯀꯔꯤ ꯊꯣꯛꯏꯅ ꯁꯛꯇꯥꯁꯤ ꯅꯨꯡꯁꯤꯗꯕꯅ ꯑꯇꯣꯟ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥ ꯉꯁꯥꯏꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯕꯅꯦ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥꯗꯣ ꯂꯥꯛꯑꯦ ꯑꯝꯇ ꯊꯣꯛꯎꯁꯦꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯌꯥꯎꯒꯗꯕꯁꯨ ꯏꯁꯥ ꯈꯔ ꯉꯝꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯗꯥꯏꯗ ꯆꯠꯄꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯁꯥꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯅꯆꯥꯒꯤ ꯋꯥꯈꯜꯗꯗꯤ ꯆꯦꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛꯇ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯈꯜ ꯇꯥꯔꯦ ꯍꯧꯖꯤꯛꯇꯗ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯅꯩ ꯇꯟꯖꯥ ꯑꯁꯤꯗ ꯏꯕꯦꯊꯣꯏꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯁꯦꯡꯕ ꯑꯃ ꯈꯪꯕꯁꯤꯗꯤ ꯀꯔꯤꯕ ꯅꯨꯄꯥꯗꯨꯕꯣ ꯀꯔꯝ ꯇꯧꯒꯦꯅꯦ ꯑꯗꯨꯕꯨ ꯄꯪꯆꯣꯞ ꯆꯣꯞꯄꯗꯤ ꯑꯣꯏꯔꯔꯣꯏ ꯃꯃꯥ ꯑꯩꯒꯤ ꯏꯆꯥꯅ ꯈꯟꯕ ꯅꯨꯄꯥꯕꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯑꯩꯗꯤ ꯃꯔꯤꯟ ꯈꯨꯇꯟꯗꯨꯗ ꯑꯗꯨꯝ ꯁꯤꯠꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯇꯣꯂꯝꯃꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯇꯟꯖꯥ ꯆꯥꯗ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕ ꯇꯣꯂꯝꯃꯨ ꯆꯣꯞꯇ꯭ꯔꯤꯉꯩꯗ ꯏꯕꯦꯊꯣꯏꯕꯨ ꯄꯨꯗꯨꯅ ꯍꯟꯈ꯭ꯔꯦ ꯔꯟꯖꯤꯇꯥꯅ ꯀꯔꯤꯅꯣꯅꯦꯍꯦ ꯉꯥꯎꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯆꯥꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯁꯨꯛ ꯍꯔꯥꯎꯔꯤꯕꯁꯤꯕꯣ ꯀꯔꯝꯕ ꯃꯃꯥꯅꯣꯕ ꯄꯨꯔꯥ ꯍꯔꯥꯎ ꯀꯨꯝꯍꯩ ꯊꯣꯛꯄꯒꯁꯤ ꯃꯉꯥꯏꯔꯦꯕ ꯃꯥꯏꯗ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯖꯗꯦꯗ ꯁ꯭ꯌꯥꯝꯅ ꯌꯥꯔꯦ ꯑꯗꯥꯏꯗ ꯑꯃꯨꯛ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯅꯨꯄꯤ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯑꯃ ꯇꯨꯡꯗ ꯑꯃ ꯉꯥꯡꯅꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯗꯦꯀꯣ ꯑꯣ ꯁꯛꯇꯥꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯀꯟꯕꯗꯨꯗ ꯑꯗꯨꯒ ꯑꯩꯕꯨ ꯃꯤꯒꯤ ꯇꯨꯡꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯗꯧꯅ ꯈꯤꯠ ꯍꯥꯏꯕꯤꯔꯅꯨ ꯍꯩꯃꯥ ꯃꯃꯥ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯕꯗꯣ ꯇꯧꯅꯨꯀꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯈꯠꯅꯅꯕ ꯁꯤꯟꯒꯅꯨ ꯑꯗꯨꯒ ꯅꯪ ꯍꯧꯖꯤꯛ ꯇꯒꯠ ꯇꯦꯛꯏꯕ ꯃꯧ ꯅꯠꯇꯦ ꯎꯟꯁꯥ ꯈꯨꯏꯕ ꯍꯧꯔꯕꯅꯤ ꯋꯥꯈꯜ ꯇꯥꯗꯕ ꯇꯧꯔꯅꯨꯀꯣ ꯍꯦꯔꯥꯃꯣꯏ ꯄꯥꯕꯨꯡ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨꯗ ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯔꯤꯕꯤꯗꯧꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯍꯥ ꯑꯣꯏꯔꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤꯗꯨꯒ ꯑꯩꯒ ꯆꯥꯡꯗꯝꯅꯕꯤꯔꯛꯀꯅꯨꯅ ꯍꯥꯏꯖꯕꯅꯤ ꯑꯇꯣꯟꯅ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥꯒ ꯄꯥꯕꯒꯒꯤꯁꯦ ꯑꯣꯏꯅꯔꯤꯕ ꯒꯥꯏꯗꯨꯔꯣ ꯍꯅꯨꯊꯪꯁꯤꯗ ꯍꯩ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯄꯥꯒꯤꯁꯦ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯄꯂꯦꯝ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯅꯆꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦꯕ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕ ꯀꯥꯏꯁꯦ ꯌꯥꯗ꯭ꯔꯕ꯭ꯔꯕ ꯏꯃꯥꯅ ꯑꯗꯨꯝ ꯍꯦꯟꯈ꯭ꯔꯦ ꯁꯅꯥꯒꯤ ꯃꯃꯥꯗꯒꯤ ꯍꯩ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤꯀꯣ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯀꯥꯏꯕꯗꯨꯅꯤꯅꯦ ꯍꯥ ꯅꯄꯥꯒꯤ ꯃꯤꯆꯪ ꯌꯥꯝꯅ ꯆꯪꯉꯕꯗꯤ ꯍꯌꯦꯡꯋꯥꯏ ꯅꯪ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯝꯗꯅꯦ ꯑꯄꯥꯝꯕ ꯑꯇꯩ ꯍꯥꯏꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯗꯤ ꯑꯃꯠꯇ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯗꯤꯅꯦ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯗꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯁꯥꯎꯔꯒ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯇꯣꯟ ꯑꯃꯗꯤ ꯁ꯭ꯌꯥꯝ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯄꯨꯟꯗꯨꯅ ꯃꯃꯥꯕꯨ ꯂꯛꯅꯔꯒ ꯁꯥꯎꯍꯟꯕꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯖꯕꯅꯤ ꯇꯣꯂꯝꯃꯨ ꯑꯃꯗꯤ ꯏꯕꯦꯊꯣꯏ ꯆꯥꯛ ꯌꯥꯝꯅ ꯆꯥꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯉꯥꯏꯗꯅ ꯁꯣꯝꯗ ꯔꯥꯁꯤꯅ ꯍꯥꯏ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯅꯦꯍꯦ ꯊꯣꯏꯕꯤꯅ ꯀꯩ ꯄꯥꯎꯅꯣ ꯏꯃꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯩꯁꯨ ꯍꯧꯖꯤꯛ ꯈꯛꯇ ꯇꯥꯔꯛꯄꯅꯤꯅꯦ ꯄꯥꯎꯁꯦ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯅꯪꯒ ꯇꯤꯟꯅꯕ ꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏꯗꯣ ꯃꯣꯏꯒꯤ ꯃꯌꯥꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅꯦ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯆꯣꯗꯅ ꯅꯅꯦ ꯆꯥꯎꯕꯤꯅꯁꯨ
ꯅꯪꯒꯤ ꯃꯔꯨꯞꯇꯨꯅꯁꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯍꯧꯕꯅꯤ. ꯅꯨꯄꯤꯒ ꯇꯥꯡꯕꯒ ꯊꯕꯛ ꯏꯪꯈꯥꯡ ꯉꯥꯏꯍꯥꯛꯇ ꯌꯥꯎꯕꯤꯔꯨꯆꯣ. ꯅꯪꯕꯨ ꯇꯟꯕ꯭ꯔꯅꯦ? ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯇꯥꯗꯦꯅꯦ. ꯃꯗꯨꯒꯤ ꯋꯥꯡꯊꯣꯏ ꯍꯥꯏꯕ ꯃꯤꯗꯨꯁꯨ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯛꯇꯦ. ꯉꯁꯥꯏꯗꯁꯨ ꯊꯦꯡꯅꯔꯤꯅꯦ. 이마수 khara ngana hairake hoi ingelega chapminawrage ingeleidubu urakte ni imadia thoibi gyan khangta tarai as aidi kawbu kawredna ithanda dum chatlurage lapasu natabasibu asi haiduna hobe hobe mafi hongbu changkhirami haima karinu ne he phingphingi baduba tapna changuni he amuk tu sindana ko ngaihakki matungda mafi hongba loiraduna wangthoi hoi tamna lai thoibido manung changlakpada nupa aduga oknari wangthoina yobire edana akhoi lembisana kharangana lao haikhraga nangnabu itheng thengine hoi bungo pau hek thabagani lakjari se imasu hojik takni pau tarai se la aga thambaga ne noidani lai se aduga nangi lembisana se karinoba mina taraga aige ming leisataba dawna khangdradi ne haige aige ming thoibi khangaba thoibi ko Oh, nanhaidi khangjarudredana inempokna pau thengna tambagine hairadi yari ado mingdubudi nangoda kawba pakje adugi kawbunida masi khaktang kawbusi mangaire haure edana magi hunabise nango sinarga wari sanaruba aige soiba tari yam khairakanu ko la ise thabakni ado noidai madubu masak khamai dawge khaiba mukta hanbirene mina sengba haijabase ho aigidine nangna ihen hele nangna hele phajaba itaimadagi tabi asumna sumgangna duna lairabadi oiraroi khala male chatna hairami nanga songwati sunaraga lairadi matamga se loi mangkhrani changi bakado onare tamoi ka da lehobune aigi budi yaida aduda changasu as pele he aisune mithak maleba haibaduni aiga thengnaruba mi singsina khadang khanba mi ngak to oin hek tawradana asi haiduna changkige hek tawbuga wangthoina khanghai hairei e thoibi ngaikhone se cha se nangna khara changbada pusin bikro ai changba tandana leirami bani la iba lesabi singsina marol ama chaba thakpa hikat pangak ta lakpo ina tawradana hoi pusin bikrage ado wangang bada cheksiluko taradi phubige hairakani he di he mata duga akhoi yengba ngamjaroi ko wangthoi no fet tawjai thoibi gi wa haidu tabada wangthoina ado ngasai khai aina haikiba mayam ado saunu ko sum phagi tawbani nuksidana nangse lakna bayam nungayeba adunani saudeda nangna lakna babu kaino numtigi sumai sumgangjadana leirabadubu ado nungmu nungai bidedo nupi yaujadabase ase hairaga noksillamduna chatkre minok adu ubada wangthoi mathabakta makhutna paisinduna khangi masu nofet tawna lehowi thoibi hoigi imunga wangthoi hoigi imunga yamna naksinna loinarami maramasina wangang kari su koinadribani mahausadagi wangthoi phagi joga yamna tawjaba mini aduna mana ngangmu wada kananasu ka henna henjillude khanjillude phagi oina adumak launarami thoibi laisabi mayam leiribaduda yenglaga hairei laisabi mayam cha thaksiko asi haraga cha do yeli inama hekta kaurage inama cha se thaksi ado kemta koirunu ko hoi moigi se lupidi yaujadabani aduna nungaibadi khara watlani ado kaisu khaningai de leite imungsigi misingse yam phabani aisu imungsigi miga chapmane aduna ibani sumlei rasu yani ye leiriba laisabi mayamdugi maraktagi amana khomlai chumi hojik oidrabasu kona oiraktoine aduna hojiktagi tina horo hayengwai khanadanaba asi haiduna laisabi mayamdu punna nokminnai ngasaidagi lukthaduna leirambani adubu thoibigi khonjal adu tabada swai lawi takrabagumna tawe haiduna mamai adu nongkhalaktuna cha pirakliba nupiduda yenglakpani adumna hek yengkhalakpada thoibi makhutta pairamba cha adu leimaina takiba khanghode nupidu sungakna fuk haugalai makhol adu nik launa tapna kaurei thoibi
ꯑꯁꯤ ꯍꯥꯏꯖ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯦꯆꯦꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯁꯅꯥꯕꯨ ꯀꯣꯟꯁꯤꯟꯖꯩ꯫ ꯁꯅꯥ ꯀꯣꯜꯂꯝꯕꯗꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯁꯨꯃꯥꯏꯅ ꯅꯪꯒ ꯊꯦꯡꯅꯅꯤ ꯈꯪꯉꯝꯃꯗꯤ ꯅꯍꯥꯟꯅ ꯆꯦꯟꯖꯔꯝꯒꯗꯕꯅꯤ ꯑꯩ꯫ ꯊꯣꯏꯕꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯁꯅꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ꯫ ꯁꯅꯥ ꯑꯃꯨꯛꯇꯪ ꯀꯨꯞꯊꯅ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯏ ꯋꯥꯔꯧꯔꯞ ꯇꯧꯅ, ꯀꯩꯗꯧꯔꯦ? ꯅꯁꯥꯁꯦ ꯌꯥꯝ ꯄꯤꯛꯁꯤꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ? ꯅꯠꯇꯦ, ꯋꯥꯈꯜꯗ ꯅꯠꯇꯦ꯫ ꯀꯩꯝꯇ ꯄꯤꯖꯗ꯭ꯔꯕ꯭ꯔꯕ ꯅꯪꯕꯨ? ꯑꯁ, ꯅꯪꯒꯤ ꯐꯥꯒꯤꯁꯤꯁꯨꯕ꯫ ꯉꯥꯏꯈꯣ, ꯅꯪꯅ ꯍꯪꯗꯧ ꯅꯠꯇꯦ, ꯑꯩꯅ ꯍꯪꯗꯧꯅꯤ꯫ ꯍꯪꯒꯗꯕ ꯋꯥ ꯂꯣꯏꯗ꯭ꯔꯤꯌꯦ꯫ ꯍꯪꯉꯣ ꯍꯪꯉꯣ, ꯈꯨꯝꯃꯒꯦ ꯏꯅꯝꯃ ꯃꯆꯥ꯫ ꯏꯅꯝꯃ ꯃꯆꯥ ꯈꯥꯏꯅ ꯄꯛꯇꯦꯀꯣ? ꯄꯛꯇꯦ ꯍꯥꯏꯗꯅꯕꯨ ꯀꯧꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯃꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯃꯤꯡꯒꯧ ꯊꯥꯎꯒꯧ ꯁꯣꯏꯅꯕ ꯐꯠꯇꯦꯅ ꯍꯥꯏꯅꯔꯤꯕꯗꯣ ꯅꯪ ꯈꯪꯗ꯭ꯔꯕꯕ? ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯕꯁꯨ ꯏꯅꯝꯃ ꯀꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯒ ꯑꯝꯇ ꯊꯝꯈꯣ, ꯅꯠꯇꯦ ꯅꯪꯕꯨ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦꯕ? ꯑꯩꯈꯣꯏꯒ ꯑꯝꯇ ꯅꯤꯡꯁꯤꯡꯗꯕ꯭ꯔꯕ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯕꯨ ꯎꯗꯅ ꯂꯩꯕ ꯉꯝꯈꯤꯕ ꯃꯥꯟꯕ꯭ꯔꯥ? ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯩꯁꯨ ꯈꯜꯂꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯈꯜꯂꯒꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯗ ꯅꯪꯒꯤ ꯅꯄꯥꯎ ꯑꯗꯣ ꯇꯥꯍꯜꯂꯛꯀꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯋꯥꯍꯩꯁꯤꯡ ꯍꯥꯏꯅ ꯍꯥꯏꯅ ꯀꯞꯃꯤꯟꯅꯩ꯫ ꯊꯣꯏꯕꯤ ꯇꯧꯐꯝ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯀꯨꯏꯅꯗꯒꯤ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯥꯒ ꯉꯁꯤ ꯊꯦꯡꯅꯕ ꯑꯁꯤꯗ ꯍꯔꯥꯎꯖꯩ꯫ ꯅꯣꯛꯄ ꯀꯥꯎꯔꯨꯔꯕ ꯆꯤꯟꯕꯥꯜ ꯑꯗꯨ ꯃꯣꯃꯣꯟ ꯇꯧꯖꯈꯤ꯫ ꯁꯅꯥ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯔꯛꯇꯅ ꯂꯩꯕ ꯉꯝꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯀꯔꯤ ꯊꯃꯣꯏꯅꯣꯕ? ꯅꯠꯇꯦ, ꯅꯪꯁꯦ ꯊꯃꯣꯏ ꯀꯟꯕꯁꯨ ꯍꯩꯔꯕ꯭ꯔꯕ? ꯋꯥꯔꯧꯕꯗꯤ ꯌꯥꯝ ꯋꯥꯔꯧꯏ, ꯍꯥꯏꯅꯤꯡꯕꯁꯨ ꯃꯌꯥꯝ ꯂꯩ, ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ, ꯀꯣꯟꯅ ꯐꯖꯅ ꯍꯥꯏꯔꯒꯦ, ꯋꯥ ꯃꯈꯥ ꯇꯥꯔꯔꯣꯏꯒꯦ꯫ ꯊꯣꯏꯕꯤ ꯀꯩꯁꯨ ꯈꯨꯝꯗꯦ, ꯃꯔꯥ ꯂꯩꯔꯕꯤ ꯑꯃꯒꯨꯝ꯫ ꯁꯅꯥ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯁꯨ ꯈꯪꯏ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯋꯥꯔꯧꯕꯅ ꯃꯥꯡ ꯊꯥꯈꯤꯗꯨꯅ ꯈꯟꯊꯔꯨꯗꯕ ꯇꯧꯗꯅ ꯅꯪꯉꯣꯟꯗ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯈꯟꯊꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯂꯥꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯑꯣꯏꯔꯝꯂꯦ꯫ ꯅꯪꯒꯤ ꯑꯋꯥꯕꯕꯨ ꯎꯍꯧꯗꯕ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯔꯝꯗ꯭ꯔꯤ꯫ ꯏꯇꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯉꯨꯗꯕ ꯌꯥꯝ ꯏꯀꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯅꯪ ꯍꯥꯏꯐꯦꯠꯇꯪꯗꯤ ꯈꯪꯍꯜꯂꯝꯕ ꯌꯥꯕꯅꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯑꯗꯨ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯌꯥꯝ ꯂꯩꯗ꯫ ꯇꯉꯥꯏ ꯐꯗꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯋꯥꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯍꯥꯊꯨ ꯍꯥꯊꯨ ꯂꯧꯔꯨꯕ ꯐꯤꯔꯦꯞ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯣꯏꯒ ꯇꯥꯟꯅꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯁꯨꯝꯅ ꯋꯥꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯅꯣꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯁꯅꯥ꯫ ꯉꯥꯏꯈꯣꯅꯦ, ꯑꯩꯅ ꯆꯃꯝꯅꯕ ꯋꯥ ꯑꯃ ꯂꯩꯔꯤ꯫ ꯅꯠꯇꯦ, ꯅꯪꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯁꯛ ꯈꯪꯗꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯃꯥꯅꯁꯨ ꯅꯪ ꯈꯪꯗꯕ ꯅꯠꯇꯦ꯫ ꯈꯨꯜ ꯑꯃꯠꯇꯗꯁꯨ ꯂꯩꯃꯤꯟꯅꯕ, ꯑꯗꯨꯒ ꯏꯕꯨꯡꯁꯤꯒ ꯑꯁꯨꯛ ꯅꯛꯅ ꯂꯣꯏꯅꯕ, ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯝꯗꯁꯨ ꯅꯣꯡꯃꯇ ꯍꯥꯏꯗꯕ꯫ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯅꯤꯗꯅ ꯃꯥꯁꯨ, ꯑꯄꯪꯕ ꯑꯩꯕꯨ ꯑꯄꯪꯕꯁꯤꯕꯨ ꯈꯪꯅꯤꯕ ꯃꯥ꯫ ꯀꯔꯤꯕ? ꯑꯩꯁꯨ ꯏꯀꯥꯎꯕꯨ ꯀꯥꯎꯏ, ꯑꯝꯇ ꯁꯥꯎꯈꯤꯅꯣꯕ꯫ ꯃꯥꯅꯁꯨ ꯑꯩ ꯈꯪꯗꯕꯒꯤꯅꯤ, ꯑꯗꯨꯒꯅꯦ ꯑꯩꯅꯁꯨ ꯃꯥ ꯈꯪꯗꯕꯩꯅꯤ꯫ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ꯫ ꯑꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤꯃꯨꯛ ꯐꯖꯅ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯀꯃꯥꯏ ꯈꯪꯗ꯭ꯔꯤꯅꯣ? ꯏꯃꯨꯡꯁꯤꯒꯁꯨ ꯑꯗꯨꯛ ꯅꯛꯅ ꯂꯣꯏꯅꯩ ꯍꯥꯏꯔꯒ꯫ ꯍꯩꯃ, ꯑꯝꯇ ꯃꯨꯟꯅ ꯇꯥꯈꯣ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯣ꯫ ꯍꯣꯅꯦ, ꯈꯪꯅꯗ꯭ꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩꯗꯤ ꯃꯥꯅꯤ ꯈꯪꯉꯒ ꯂꯥꯛꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒ ꯈꯪꯅꯕꯅꯦ, ꯑꯗꯨꯒ ꯅꯤꯅꯦ ꯆꯥꯎꯕꯤꯒ ꯃꯃꯥꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯂꯣꯏꯅꯕ꯫ ꯑꯗꯨꯗ ꯂꯥꯛꯄꯅꯦꯕ꯫ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯏꯕꯨꯡ ꯃꯅꯤꯅꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯇꯤꯌꯦ, ꯑꯗꯨꯅꯅꯦꯕ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕ? ꯑꯣ, ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯂꯣꯠ ꯌꯥꯎꯅ ꯂꯣꯠꯂꯤꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ꯫ ꯑꯗꯣ ꯀꯩꯅꯣ, ꯈꯪꯅꯕ ꯍꯥꯏꯗꯤ ꯀꯣꯏꯅꯔꯤꯔꯣ? ꯅꯠꯇꯦꯍꯦ, ꯆꯝꯅ ꯈꯪꯅꯕꯅꯦ, ꯆꯅꯨꯅ꯫ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯕꯣ? ꯑꯗꯨ ꯀꯣꯟꯅ ꯁꯥꯟꯅꯔꯣ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯌꯥꯎꯕ ꯌꯥꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯦ꯫ ꯅꯣꯏ ꯑꯅꯤ ꯈꯛꯇ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯒꯦ ꯍꯥꯏꯔꯕ? ꯊꯣꯏꯕꯤꯒ ꯁꯅꯥꯒꯗꯨ ꯋꯥꯈꯜ ꯑꯗꯨ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯗꯨꯒꯤ ꯋꯥ ꯇꯥꯕꯗ, ꯃꯣꯏꯅ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥ ꯑꯗꯨꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯈꯟꯖꯤꯜꯂꯛꯄꯗ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯊꯣꯏꯕꯤꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯃꯥꯗꯁꯨ ꯄꯥꯎ ꯄꯨꯝꯕ ꯇꯝꯖꯩ꯫ ꯔꯥꯁꯤꯁꯨ ꯉꯛꯄꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯍꯔꯥꯎꯖꯩ꯫ ꯃꯆꯥꯅ ꯍꯥꯟꯅꯒꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯍꯟꯖꯤꯜꯂꯛꯄꯗ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯃ꯫
Mathanggi ayukni ahal ahum thaduna sana khoigi yumda haidokpa lakle adubu angakpa imungni hainari wa ngangba haitabi ibethoigi matauda mapaga sanagadaba warising adubu ibethoina kaktuna luhongba thujinaba wa hanjin hanjin hailaklabada ahasing adusu hoi hoi haiduna yanaduna halakle wari watai ngahak sanaraba matungda horen bacha thilakpada tawgadaba sing adu sin langkhre somdasu thoi thoi pau tare sana chenkre haiba nofet tawjai matamgi matung ina honglakliba mayamsi ubada ningsingnai piklingai matam adu pamlai amuk hanna oiba ingaw ngawringai punsi adu Machati yam chatningmani adubu upai leitre masado aduki matik solami maram asina phamungdagi helamde memthoi masugi phibam asi yengba ngamdre kari tawgadabano haibasu khangsilaktre nungthilgi matamni numina khara leisilakpa matamni sanasu thilakli nupa mayumdagi thoibisu yawrakli thoibi ubada aton pendana khupakna sasa tharaga kapnok tawraga hairei nang se kaino ba ha nang se kaino ba nate thamoi gam ta pandra ba asuk sangwa matam se nang kamai hinge hai ba kainoi tai bema kuina unarudabagi nushina tawbi gadra hairaga sumphurei sibu kaino ba na yemi nang ba kari gina ba nangi sidaki hen machai na ngak tane khoina phangai se aduna nangsu khara nawo benda ba nungai ta ba mayam asina ne nasak to he uba phuninge nate kai gino ba nangna supi ami sibo masamga seongne masamana ga se masaka se yam olere me haba aidi ahan mo ubada khangbu khangudre ne yam hena phasatho ami is adudi noisu alami aingon dei noine hele phasaba sanana ho sanaro horen phawari do nang hauraroi noi pharabasu phatrabasu aise ahinga mami gi mayumda lairuri neba kamai tawidi hangde thoibi ukibadagi mimta ukidreba kari nungi pura ubano khangde tanba miyawi nangna pura amdrasu aidi dum lak taw leiri nupa mayumgi mini aidi atonna ngai khoni aidi kawbu kawruri nang ubada haraw mandana nate nang sanaga kamai lakmi nei noba sanagi manakta amuk janglaga phamtharai aduga hanglei asibu kamai thengnei noba nate nupa mayum haina so ma pallini asina ahalla nang kem khangaudraba manina themaga puiraba nangbo sanana khon kalapna khupangna sa tharaga hairei taning de he nachinare kingadaba wado ngangkanu adubu waraba asi haiduna ngarang thokiba thodok sing amadi thoibiga mataw karamna thengna khiba haibane chingwa sing adu loina tammi aduga ne aina khalise ita se he ubaga khupak amadi pizage sin adubu nungshi mandana adungam jedana thoibina hoi atona bizari yadribo nangna mu bizaki ge hairaba ngasidi yam nungaiba numit haibadu oikre nupi ahum asigiti kuina lapna unarudraba matungda amung thengnaba sida wari pumnamak linari asumna nungai ba wari kaya sanaduna nokminnari chahi kaya lapna ruraba asida thokiba thodoksingi maramda tamnari thoibi nungairaba tangkak asida thoithoi magi maramda su hangningmani adubu ngamdre ma hangdabani sana hoi aton hui su ningsingdabadi natte thoithoi mahakbu adubu matang asida paningdre thoibina so nungai kiroi khanduna kausinna khre aduma ngaihaki matungda thoibi hui su chatkhre lehaurodi phana haibani adubu thoibina yadaduna adumak chatkhre moi hek chatkibaga memthoi changai khajikta da thengna khidre aduma memthoi masugi phiba maduda chatti chatningdrabani adubu masuna haimanbadagi chatningdrabasu lakpani luna tinajaraga chatragadi nungairoi khanduna lakpani memthoi sanabu kaurei isu sana memthoi bu ubada changsilaktuna sambi abo phamungda phamsilao atona abo thoithoi di madu udi nate mabu laktraba ba asonbi abo khakta tharei sibu kaigino ba madi kai dawraga lehoge ma akhoidaga saubra abo ma laktrise kaigino ba saudeda kaidobagi saudoino isu singdabo noibu thoithoi gi pau sibu kari mata tadribrane na handagi abokna yengmani noidi suklak laktabane nate nakhoibu akhoi isu thoithoi ga khatnabro sana amadi aton ngakna kaino haisibo kaino akhoi di kemta khangdi kaidawrage khatna chaina kibasu leiti akhoi gadi
ꯀꯩꯁꯨ ꯇꯧꯕꯕꯨꯗꯤ ꯅꯠꯇꯦꯗ ꯅꯣꯏꯒꯤ ꯃꯔꯨꯞ ꯊꯣꯏꯊꯣꯏꯗꯣ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗ꯭ꯔꯦ ꯃꯁꯥ ꯏꯁꯣꯟ ꯁꯣꯜꯂꯦ ꯐꯃꯨꯡꯗꯒꯤꯁꯨ ꯍꯦꯟꯗ꯭ꯔꯦꯅꯦꯍꯦ ꯅꯣꯏꯕꯨ ꯁꯤꯒꯤ ꯄꯥꯎꯁꯦ ꯇꯥꯗ꯭ꯔꯕ꯭ꯔꯅꯦ ꯅꯣꯡꯃꯇ ꯑꯅꯥꯕ ꯍꯪꯕꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯕꯣꯛꯁꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝ ꯑꯗꯨꯕꯨ ꯂꯧꯗ꯭ꯔꯦ ꯅꯣꯏꯅ ꯈꯔ ꯊꯦꯝꯃꯒ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯔꯝꯃꯨ ꯅꯣꯏꯅ ꯍꯥꯏꯔꯕꯗꯤ ꯌꯥꯕꯁꯨ ꯌꯥꯏ ꯑꯕꯣꯛꯁꯨꯅꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯇꯣꯟ ꯄꯥꯈꯠꯅ ꯍꯩꯃꯥ ꯑꯁꯦꯡꯕꯩꯔꯣ ꯑꯕꯣ ꯑꯗꯨꯛ ꯊꯤꯅ ꯅꯥꯔꯒ ꯑꯩꯈꯣꯏꯅ ꯈꯪꯉꯝꯗ꯭ꯔꯤꯁꯤꯅ ꯀꯃꯥꯏꯅꯅꯣ ꯑꯁ ꯀꯔꯤ ꯈꯜꯂꯤꯖꯥꯠꯅꯣ ꯆꯥꯛ ꯆꯥꯎ ꯌꯥꯗ꯭ꯔꯤꯗꯨꯅ ꯇꯧꯕꯕꯨꯗꯤ ꯃꯇꯨ ꯀꯥꯏꯅꯕꯒꯤ ꯆꯔꯥ ꯍꯦꯜꯂꯒ ꯊꯧꯅꯥ ꯐꯩ ꯅꯨꯄꯥ ꯊꯣꯛꯑꯦ ꯍꯥꯏꯔꯅꯤ ꯁꯤꯔꯕ ꯃꯥ ꯅꯨꯡꯉꯥꯏꯅꯤꯗꯅ ꯁꯅꯥꯅ ꯑꯗꯨꯅꯦ ꯃꯥ ꯈꯛꯇ ꯆꯔꯥ ꯍꯦꯜꯂꯒ ꯋꯥꯖꯕ ꯑꯣꯏꯌꯨ ꯀꯩꯝꯇ ꯍꯥꯏꯕꯤꯔꯣꯏꯒꯦꯕ ꯑꯁꯣꯟꯕꯤ ꯑꯕꯣꯛꯁꯦ ꯑꯃꯨꯛ ꯋꯥꯍꯜꯂꯤ ꯃꯥ ꯐꯔꯣꯏꯗꯣꯔꯤꯕ ꯃꯤꯅꯤ ꯃꯗꯨꯁꯨ ꯑꯅꯥꯕꯒ ꯅꯨꯡꯉꯥꯏꯅꯤꯗꯅ ꯍꯌꯦꯡꯗꯤ ꯇꯞꯊꯥꯒꯦ ꯐꯨꯔꯒ ꯊꯅꯝꯒꯦ ꯃꯁꯝꯒꯗꯣ ꯃꯔꯨ ꯀꯣꯛꯊꯣꯛꯎꯒꯦ ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯔꯒ ꯅꯣꯛꯆꯩ ꯁꯅꯥꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯍꯥꯠꯄꯒ ꯇꯨꯞꯄꯒ ꯐꯨꯕꯒ ꯆꯩꯕꯒꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯌꯨꯝ ꯄꯥꯟꯕꯒ ꯑꯝꯇ ꯈꯪꯉꯔꯣꯏ ꯑꯗꯨꯝ ꯈꯨꯃꯨ ꯊꯛꯄꯤ ꯑꯣꯏꯍꯧ ꯇꯥꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯀꯅꯥꯏ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯧꯔꯤꯒꯦ ꯂꯤꯔꯤ ꯈꯣꯏꯔꯤꯕꯗꯣ ꯈꯔ ꯇꯝꯁꯤꯜꯂꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯥꯟꯅꯔꯣꯏꯀꯣ ꯍꯦꯔꯥ ꯑꯗꯨ ꯐꯥꯎꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯅꯪꯁꯨ ꯆꯦꯟꯕꯨ ꯆꯦꯜꯂꯨꯔꯗꯤ ꯑꯗꯨꯃꯥꯏꯅ ꯂꯤꯈꯠꯅꯕ ꯑꯣꯏꯔꯦ ꯑꯩ ꯁꯤꯠꯂꯔꯣꯏꯅ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯁꯤꯠꯇ꯭ꯔꯁꯨꯅꯦ ꯇꯥ ꯆꯥꯎꯔꯦꯜꯗ ꯑꯗꯨꯝ ꯂꯩꯖꯔꯅꯤ ꯑꯃꯨꯛ ꯊꯤꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯅꯥꯄꯤ ꯇꯥꯈꯩ ꯀꯞꯆꯒꯗꯧꯕ ꯑꯃꯨꯛꯀꯁꯨ ꯃꯦꯝꯊꯣꯏꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯑꯗꯣ ꯏꯁꯨ ꯊꯣꯏꯕꯤꯗꯨꯕꯨ ꯑꯗꯨꯝ ꯊꯦꯡꯅꯈꯤꯗ꯭ꯔꯕ꯭ꯔꯥ ꯅꯣꯏꯕꯨ ꯅꯨꯡꯁꯤꯕꯅꯤꯅꯦꯍꯦ ꯏꯁꯨꯗꯣ ꯉꯁꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯁꯨ ꯌꯥꯎꯖꯔꯒꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯣ ꯃꯁꯛꯀꯥꯗꯣ ꯑꯣꯜꯂꯝꯃꯅꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯝꯃꯅꯤꯅꯦ ꯑꯕꯣꯛ ꯃꯗꯨꯁꯨꯅꯦ ꯊꯣꯏꯊꯣꯏꯒꯨꯝꯕꯅꯤ ꯌꯥꯝ ꯃꯥꯟꯅꯖꯈ꯭ꯔꯕ ꯃꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯒ ꯆꯥꯟꯅꯒꯗꯕꯅꯤ ꯃꯁꯛꯄꯨꯗꯤ ꯌꯥꯝ ꯑꯣꯜꯂꯤ ꯃꯃꯥꯅꯅꯦ ꯀꯩꯝꯇ ꯄꯤꯖ ꯄꯤꯊꯛꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯄꯤꯛꯇꯨ ꯄꯤꯛꯁꯜꯂꯤ ꯐꯤꯕꯝꯗꯨꯒ ꯃꯁꯛꯇꯨꯒ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯅꯤ ꯈꯨꯅꯨꯡꯁꯤꯃ ꯃꯁꯛꯇꯣ ꯃꯦꯝꯊꯣꯏ ꯑꯇꯣꯟꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯣꯛꯂꯒ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯅꯠꯇꯦ ꯅꯣꯏꯕꯨ ꯃꯥꯒ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗ꯭ꯔꯕꯕ ꯊꯦꯡꯅꯔꯦ ꯑꯕꯣꯛ ꯉꯁꯥꯏ ꯂꯥꯛꯄꯗ ꯌꯥꯎꯔꯛꯏ ꯍꯥ ꯉꯁꯥꯏ ꯂꯥꯛꯄꯗ ꯌꯥꯎꯔꯛꯑꯒ ꯀꯔꯤꯒꯤ ꯃꯥꯗꯤ ꯑꯕꯣꯛꯀꯤ ꯀꯥꯗ ꯆꯪꯉꯛꯇ꯭ꯔꯤꯕ ꯊꯣꯏꯊꯣꯏꯒ ꯎꯅꯕꯁꯨ ꯂꯥꯛꯇꯦ ꯅꯠꯇꯦ ꯃꯥꯕꯨ ꯑꯕꯣꯛꯇ ꯅꯨꯡꯉꯥꯏꯇꯕꯒ ꯂꯩꯕ ꯖꯥꯠꯂꯅꯦ ꯀꯔꯤ ꯈꯨꯜꯗ ꯂꯩꯔꯝꯃꯕ ꯑꯣꯟꯊꯣꯛꯅ ꯎꯅꯤꯡꯈ꯭ꯔꯦꯗ ꯑꯕꯣꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒ ꯊꯪꯅꯅ ꯂꯩꯕ ꯋꯥꯄꯣꯛꯈꯥ ꯍꯥꯏꯕ ꯈꯨꯜꯗꯣ ꯑꯗꯨꯗ ꯂꯩꯔꯝꯃꯦ ꯑꯕꯣꯛ ꯑꯗꯨ ꯊꯦꯡꯉꯅꯤꯅ ꯑꯕꯣꯛ ꯍꯣꯏꯗꯒ ꯑꯝꯇ ꯆꯪꯉꯝꯗ꯭ꯔꯦ ꯑꯕꯣꯛꯅ ꯁꯥꯎꯗꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯑꯒꯦ ꯍꯥꯏꯔꯝꯃꯤ ꯎꯅꯤꯡꯕꯩꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯕꯣꯛ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤ ꯁꯤꯗꯩꯗꯤ ꯃꯦꯝꯊꯣꯏ ꯉꯥꯏꯍꯥꯛ ꯉꯛꯆꯥꯟꯅꯅ ꯍꯥꯏꯕꯗꯤ ꯃꯥꯕꯨ ꯅꯨꯡꯇꯤꯒꯤꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥꯅꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯗ ꯂꯩꯔꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯕꯣꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯅꯣꯏꯕꯣ ꯑꯇꯣꯟꯅ ꯃꯦꯝꯊꯣꯏꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯕꯣꯛ ꯃꯁꯤꯒꯤ ꯁꯣꯅꯣꯁꯤꯅ ꯍꯥꯏꯕ ꯋꯥꯕꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯦꯝꯊꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯊꯣꯏꯊꯣꯏ ꯃꯇꯣꯟꯇ ꯂꯩꯍꯧꯔꯤ ꯍꯥꯏꯗꯨꯅ ꯁꯣꯝꯗꯁꯨ ꯄꯥꯎꯗꯨ ꯇꯥꯔꯦ ꯆꯥꯎꯔꯦꯜ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯆꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯈꯨꯗꯛꯇ ꯆꯥꯎꯔꯦꯜꯒ ꯎꯅꯔꯝꯃꯤ ꯅꯪ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯍꯥ ꯑꯩ ꯄꯥꯎ ꯂꯣꯏ ꯇꯥꯔꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯝꯕ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯈꯤꯗꯧꯔꯤꯒꯦ ꯆꯥꯎꯔꯦꯜꯅ ꯊꯣꯏꯅꯨꯕꯨ ꯊꯦꯝꯂꯛꯏ ꯊꯣꯏꯅꯨ ꯅꯪ ꯑꯝꯇ ꯇꯞꯊꯈꯣꯕ ꯁꯥꯎꯈꯤꯅꯣꯕ ꯋꯥꯔꯤꯁꯤ ꯐꯖꯅ ꯍꯥꯏꯒꯦꯕ ꯀꯩꯅꯣ ꯅꯪꯅ ꯐꯖꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯦ ꯀꯔꯝꯕꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯋꯥꯅꯣꯕ ꯅꯪꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯍꯥꯟꯅ ꯑꯝꯇ ꯇꯥꯈꯣ ꯇꯥꯅꯤꯡꯗꯦ ꯑꯩ ꯀꯩꯝ ꯇꯥꯅꯤꯡꯗꯤꯌꯦ ꯅꯪꯒꯤ ꯁꯥꯁꯤꯟꯅꯕ ꯑꯣꯏꯗꯕ ꯋꯥꯗꯣ ꯑꯩ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ ꯅꯪꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯔꯨꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯅꯪꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯅꯨꯄꯤꯗꯣ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕꯗꯒꯤ ꯆꯦꯜꯂꯨꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯒꯦ ꯈꯜꯂꯤꯁꯦ ꯆꯤꯡꯐꯥ ꯄꯨꯔꯦ ꯅꯪꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥ ꯐꯥꯎꯕ ꯑꯩ ꯍꯣꯏ ꯅꯪꯅꯕꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩꯗꯣ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯅꯨꯄꯤꯗꯣ ꯆꯦꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯗꯦ ꯌꯥꯝ ꯍꯩꯅꯗꯦ ꯑꯣꯛꯑꯦ ꯈꯥꯔꯦ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯃꯤ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗ ꯀꯔꯤꯒꯤ ꯃꯇꯥꯡ ꯃꯇꯝꯗ ꯅꯕꯨꯛꯅꯤꯡ ꯑꯗꯨ ꯋꯥꯔꯛꯄ ꯉꯝꯖꯗꯕ ꯅꯪꯕꯨ ꯃꯇꯥꯡ ꯃꯇꯝꯗꯒꯁꯨ ꯇꯥꯏꯅꯕ ꯁꯥꯔꯗꯅ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯈꯪꯅꯕ ꯅꯠꯇꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯁꯤꯟꯕꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯃꯥ ꯅꯨꯡꯁꯤꯗꯤ ꯑꯣ ꯅꯪꯅ ꯍꯥꯏꯁꯤꯗꯤ ꯃꯥ ꯅꯨꯡꯁꯤꯗꯦꯕ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯆꯦꯜꯂꯁꯦ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ ꯍꯥ
ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯗꯧꯕꯒꯤ ꯅꯨꯄꯤꯗꯣ ꯆꯦꯜꯂꯤꯒꯦ? ꯍꯣꯏ, ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩ ꯅꯪꯕꯨ ꯍꯧꯖꯤꯛꯃꯛ ꯄꯨꯗꯨꯅ ꯆꯠꯀꯦ꯫ ꯊꯣꯏꯅꯨ ꯁꯥꯎꯅ ꯃꯈꯨꯠ ꯑꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯀꯣꯛꯇ ꯏꯟꯗꯨꯅ ꯍꯥꯏ꯫ ꯅꯪꯁꯤ ꯀꯔꯝꯕ ꯃꯤꯅꯣ? ꯍꯥ? ꯁꯤꯒꯤ ꯅꯀꯣꯛꯁꯤꯕꯨ ꯀꯩꯝꯇ ꯈꯟꯊꯕ ꯉꯝꯗꯕ꯭ꯔꯥꯕ? ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯍꯦꯟꯈ꯭ꯔꯦ꯫ ꯍꯥꯟꯅ ꯅꯨꯄꯤꯗꯣ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯈꯜꯂꯝꯕ ꯑꯣꯏꯔꯕꯗꯤꯅꯦ ꯑꯩꯅ ꯌꯥꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯑꯩꯗꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯒꯗꯕ ꯅꯨꯄꯥꯗꯗꯤ ꯌꯨꯝꯈꯛ ꯄꯥꯜꯂꯣꯏ꯫ ꯋꯥꯕꯨ ꯁꯤꯗ ꯂꯣꯏꯔꯦ꯫ ꯉꯝꯅꯤ ꯈꯟꯅ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯑꯗꯨꯃꯛ ꯉꯝꯅꯅꯕ ꯊꯥꯡꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯅ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨ꯫ ꯏꯕꯨꯡ 8ꯀꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯊꯣꯏꯅꯨ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯖꯔꯣ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ꯫ ꯊꯣꯏ, ꯃꯈꯥ ꯇꯥꯕ ꯅꯪꯗ ꯊꯣꯏꯅꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯃꯕꯨꯡ 8ꯇꯣ ꯌꯥꯝ ꯁꯥꯊꯤꯕꯅꯦꯕ꯫ ꯑꯩ ꯀꯩꯗꯧꯅꯤ? ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯥ ꯁꯥꯅ ꯊꯣꯏꯅꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯅꯥ ꯑꯃꯗꯤ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯇꯣꯟꯁꯨ ꯉꯁꯤꯗꯤ ꯁꯅꯥ ꯍꯣꯏꯗ ꯄꯨꯟꯅ ꯂꯩꯔꯦ꯫ ꯐꯃꯨꯡꯗ ꯐꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯅꯥꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯁꯣꯔꯣ ꯆꯨꯕꯤ ꯑꯃ ꯍꯦꯛ ꯌꯦꯠꯁꯤꯜꯂꯛꯑꯗꯅ ꯊꯨꯡꯅꯖꯗꯧꯔꯕ ꯑꯅꯤꯁꯦ ꯑꯃꯨꯛ ꯂꯥꯞꯅꯍꯜꯂꯤ꯫ ꯃꯣꯏ ꯑꯅꯤ ꯂꯥꯞꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯌꯥꯎꯔꯕꯅꯤꯅ ꯄꯨꯂꯞ ꯋꯥꯃꯤꯟꯅꯔꯦꯕ꯫ ꯍꯣꯏꯗ, ꯁꯤꯅꯕꯨꯗꯤ ꯍꯌꯦꯡꯋꯥꯏ ꯋꯥꯔꯤ ꯂꯤꯕꯗ ꯅꯨꯡꯉꯥꯏꯗꯣꯏꯕ꯫ ꯀꯩꯅꯣ, ꯁꯣꯅꯣ ꯆꯨꯔꯕꯣ? ꯅꯪ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯣꯡꯃ ꯂꯩꯔꯨꯕꯗꯒꯤ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯣ ꯏꯄꯪ ꯍꯦꯛ ꯄꯪꯖꯔꯗꯅ꯫ ꯑꯗꯨꯅꯅꯦ ꯅꯨꯄꯥꯅ ꯁꯥꯟꯅꯕꯤꯔꯝꯃꯤꯗꯣ꯫ ꯑꯄꯪꯕꯤ ꯊꯣꯏꯕꯤꯗ ꯍꯥꯏꯕ ꯑꯣꯏꯌꯨ, ꯉꯁꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯌꯥꯝ ꯁꯤꯡꯕꯗꯧꯅ ꯍꯥꯏꯔꯤꯅꯤꯅ ꯇꯧꯔꯤꯗꯣ ꯄꯛꯄ ꯋꯥꯠꯂꯦ꯫ ꯑꯗꯒꯤ ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯤꯁꯨ ꯍꯥꯏꯅꯗ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤ ꯋꯥꯅꯤ꯫ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯆꯝꯊꯣꯛꯅꯕꯅ ꯐꯔꯅꯤ꯫ ꯃꯇꯨꯡ ꯇꯧꯗꯅꯕ ꯐꯖꯅ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯇꯣꯟ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇ꯭ꯔꯦ ꯆꯥꯎꯔꯦꯜ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ꯫ ꯈꯪꯂꯒꯅ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯕ ꯅꯨꯡꯖꯥ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯃꯥꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯅꯥ ꯑꯃ ꯑꯣꯏꯌꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯐꯅꯤ ꯅꯪ, ꯌꯥꯝ ꯐꯅꯤꯕ꯫ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯅꯄꯤ ꯇꯥꯈꯩ ꯀꯞꯇꯧꯕ꯫ ꯊꯦꯝꯕꯒ ꯉꯝꯖꯔꯣꯏ꯫ ꯍꯟꯗꯛꯇꯤꯅꯦ ꯑꯩꯅ ꯑꯣꯏꯅ ꯐꯨꯒꯠꯂꯛꯑꯗꯕꯅꯤ ꯈꯪ꯫ ꯀꯩ ꯃꯔꯝꯒꯤ ꯀꯞꯇꯣꯏꯅꯣ ꯍꯥꯏꯁꯦ? ꯃꯥ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇꯦꯗꯅ, ꯑꯗꯨꯅ ꯑꯗꯨꯈꯛꯅ ꯍꯥꯏꯕ ꯏꯟꯗꯕꯗꯤ ꯇꯧꯔꯣꯏꯗꯅ꯫ ꯃꯥꯁꯨ ꯀꯣꯛ ꯑꯃꯗꯤ ꯄꯥꯜꯂꯤꯗꯅ꯫ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯍꯥꯏꯁꯦ ꯃꯥꯅ ꯑꯩ ꯄꯥꯝꯗ꯭ꯔꯦꯅ ꯈꯜꯂꯤꯔꯕ? ꯑꯣ ꯌꯥꯔꯦ, ꯁꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯔꯛꯀꯦ ꯇꯥꯎ꯫ ꯊꯣꯏꯊꯣꯏꯁꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤꯗꯅ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯑꯉꯥꯎꯕꯤꯗꯨꯁꯨ ꯊꯣꯏꯊꯣꯏꯒꯤ ꯅꯠꯇ꯭ꯔꯣ? ꯃꯌꯨꯝꯒ ꯄꯥꯜꯂꯔꯣꯏꯅ ꯂꯩꯈ꯭ꯔꯤꯗꯣ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯣꯏꯊꯣꯏ ꯊꯣꯏꯕꯤ ꯆꯥꯟꯅꯔꯦꯗꯅ꯫ ꯍꯣꯏꯅꯦ, ꯀꯩꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯄꯪꯉꯝꯃꯤꯁꯤꯅ? ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗꯕꯩꯅꯦ꯫ ꯑꯗꯨꯕꯨꯗꯤꯅꯦ ꯍꯥꯏꯗꯤ ꯍꯥꯏꯍꯩꯗꯦ꯫ ꯍꯌꯦꯡꯗꯤꯅꯦ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯅꯤꯍꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯞꯊꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯅ ꯀꯞꯄꯒ ꯄꯥꯎ ꯇꯝꯕꯗꯒꯤ ꯈꯪꯂꯦ ꯃꯕꯨꯡ 8 ꯑꯗꯨ ꯍꯌꯦꯡ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯃꯊꯛꯇ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯃꯦꯝꯊꯣꯏ ꯃꯥꯒꯤ ꯌꯨꯝꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯀ꯭ꯋꯥꯛ ꯁꯥꯔꯔꯦ꯫ ꯂꯨꯍꯣꯡꯗꯣꯔꯕꯁꯤ ꯐꯥꯎꯕꯗ ꯍꯟꯕ ꯂꯩꯇ꯭ꯔꯤ꯫ ꯃꯉꯥꯎ ꯊꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯅꯣꯡꯃꯇ ꯐꯠꯇꯕ ꯃꯈꯣꯏꯒꯤ ꯃꯥꯏ ꯈꯨꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯇꯕꯅꯤ꯫ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯆꯪꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯏ꯫ ꯃꯦꯝꯊꯣꯏ ꯌꯥꯍꯧꯗꯤ ꯌꯥꯝꯅ ꯉꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯅ ꯍꯥꯟꯈ꯭ꯔꯦ꯫ ꯑꯕꯣ, ꯊꯣꯏꯊꯣꯏ! ꯌꯥꯍꯧ ꯊꯦꯡꯁꯤꯡꯁꯤꯗꯤ! ꯊꯣꯡ ꯍꯥꯡꯉꯨꯕ! ꯑꯕꯣꯛ, ꯇꯥꯕ꯭ꯔꯣ? ꯃꯦꯝꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯂꯒ ꯊꯣꯡ ꯍꯥꯡꯂꯛꯏ꯫ ꯏꯁꯨꯁꯥ, ꯉꯜꯂꯤꯅꯦꯍꯦ, ꯑꯍꯤꯡꯒ ꯇꯨꯝꯗꯕꯤꯗ ꯂꯥꯛꯏꯕ꯭ꯔꯅꯦ ꯅꯣꯏꯕꯣ? ꯑꯇꯣꯟ ꯃꯦꯝꯊꯣꯏꯒꯤ ꯐꯥꯒꯤꯗꯨꯗ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯃꯥꯁꯨ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ꯫ ꯑꯕꯣ, ꯑꯍꯤꯡ ꯇꯪꯈꯥꯏ ꯑꯃ ꯇꯨꯝꯃꯤ, ꯇꯪꯈꯥꯏ ꯑꯃꯗꯤ ꯇꯨꯝꯗ꯭ꯔꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟꯁꯨ ꯑꯕꯣꯛ ꯍꯣꯏꯗ ꯇꯧꯔꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯑꯦ꯫ ꯍꯣꯏ, ꯐꯔꯦ꯫ ꯆꯥꯊꯣꯛꯁꯤꯉꯥꯏꯗꯅ ꯉꯁꯤꯗꯤꯅꯦ ꯑꯕꯣꯛꯁꯨ ꯈꯔ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ꯫ ꯏꯁꯨꯁꯤꯡꯅ ꯍꯥꯜꯂꯦꯗꯅ꯫ ꯑꯕꯣꯛ, ꯊꯦꯡꯗꯤꯌꯦ, ꯑꯩꯈꯣꯏꯅ ꯉꯟꯕꯩꯅꯤ꯫ ꯑꯗꯣ ꯆꯥꯛꯇꯣ ꯑꯩꯈꯣꯏ ꯊꯣꯡꯗꯣꯏꯅꯤꯀꯣ, ꯑꯩꯅ ꯊꯣꯡꯗꯣꯏꯅꯤ꯫ ꯑꯃꯗꯣ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ꯫ ꯍꯣꯏ, ꯑꯗꯣ ꯏꯁꯨꯕꯨ ꯍꯩꯒꯗ꯭ꯔꯅꯦ? ꯍꯩꯌꯦ ꯑꯕꯣꯛ, ꯌꯨꯝꯗꯕꯨ ꯄꯂꯦꯝꯅ ꯅꯨꯡꯁꯤꯃꯟꯗꯅ ꯊꯣꯡꯕꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯑꯇꯣꯟ ꯑꯃꯗꯤ ꯁꯅꯥ ꯆꯪꯗꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯍꯣꯠꯅꯔꯦ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯏꯊꯣꯏ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯊꯣꯏ ꯏꯉꯛ ꯉꯛꯅ
ꯑꯦ ꯀꯗꯣꯝꯗꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯁꯨꯛ ꯌꯥꯝ ꯉꯟꯅ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕ? ꯉꯔꯥꯡ ꯂꯥꯛꯇꯕꯗꯨꯒꯤ ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯣ? ꯂꯥꯛꯄꯕꯨꯗꯤ ꯌꯥꯝ ꯂꯥꯛꯅꯤꯡꯕꯅꯤ, ꯑꯗꯨꯗ ꯏꯁꯥꯁꯦ ꯁꯣꯟꯃꯟꯈꯤꯕꯗꯒꯤ ꯉꯝꯗ꯭ꯔꯕ. ꯁꯥꯎꯒꯦ ꯇꯧꯕꯅꯦ. ꯑꯗꯣ ꯑꯕꯣꯛꯅ ꯐꯖꯅ ꯍꯥꯏꯔꯝꯃꯦ, ꯑꯗꯨꯅ ꯁꯥꯎꯗ꯭ꯔꯤ. ꯑꯅꯥꯕ ꯑꯗꯨꯒꯤ ꯈꯜꯂꯒ ꯁꯥꯎꯗꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯒ ꯑꯃꯅꯅꯦ, ꯋꯥꯐꯝ ꯑꯃ ꯌꯥꯅꯔꯗꯤ ꯁꯥꯎꯗ꯭ꯔꯦ. ꯑꯗꯨꯒ ꯅꯪꯒ ꯁꯥꯟꯅꯒꯗꯕ ꯋꯥꯁꯨ ꯌꯥꯝ ꯂꯩ. ꯀꯩ ꯋꯥꯅꯣ ꯑꯩꯒ ꯁꯥꯟꯅꯒꯗꯕ ꯋꯥꯁꯤꯕꯣ? ꯅꯣꯏꯅꯕꯨ ꯁꯥꯎꯕ ꯐꯅꯤ ꯍꯥꯏꯔꯗꯤ ꯍꯥꯏꯔꯣ, ꯌꯥꯔꯒꯦ. ꯀꯩ ꯋꯥꯅꯣ? ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯈꯨꯠ ꯍꯥꯟꯅ ꯍꯦꯛꯇ ꯌꯥꯎꯔꯛꯏ. ꯀꯛꯁꯤꯅ ꯀꯣꯛ ꯍꯜꯂꯛꯏ ꯃꯀꯣꯛꯇ. ꯑꯌꯣ, ꯀꯩꯅꯣ ꯅꯥꯏꯌꯦ? ꯋꯥ ꯍꯥꯏꯅꯤ ꯍꯥꯏꯔꯒ ꯀꯛꯁꯤ ꯍꯜꯂꯛꯏꯁꯤꯅ ꯀꯩꯒꯤ? ꯅꯪ ꯃꯉꯥꯏꯔꯦꯅꯦ, ꯑꯕꯣꯛ ꯅꯣꯏꯅꯤꯇꯪ ꯂꯩꯔꯒ ꯑꯕꯣꯛꯄꯨ ꯑꯣꯠꯄ. ꯅꯪ ꯉꯁꯤꯗꯤꯅꯦ, ꯏꯕꯥꯅꯤꯅ ꯑꯃꯨꯛ ꯑꯣꯠꯂꯝꯕ ꯇꯥꯔꯦꯗꯅ. ꯑꯗꯨ ꯑꯣꯏꯔꯗꯤ ꯋꯥꯒ ꯀꯣꯟꯅ ꯍꯥꯏꯅꯤ. ꯅꯠꯇꯦ, ꯅꯪ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣꯕ? ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ. ꯍꯥꯏꯅ ꯃꯁꯝꯗꯣ ꯑꯃꯨꯛ ꯂꯥꯝꯗꯨꯅ ꯐꯣꯏꯗꯠꯂꯤ. ꯅꯪ ꯅꯥꯕ꯭ꯔꯥ ꯅꯪ? ꯅꯍꯥꯟꯗꯒꯤ ꯐꯨꯅꯤꯡ ꯂꯩꯕꯅꯤ, ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯁ ꯁꯤꯔꯦꯗꯅ. ꯀꯩꯅꯣ ꯍꯥꯏꯕꯅꯦꯕ? ꯑꯩꯉꯣꯟꯗ ꯅꯣꯏ ꯑꯅꯤ ꯆꯪꯗꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩꯅꯣꯕ? ꯑꯝꯇ ꯊꯥꯗꯣꯛꯑꯝꯃꯤ. ꯁꯅꯥ, ꯑꯇꯣꯟ, ꯁꯦ ꯊꯥꯗꯣꯛ ꯍꯥꯏꯕ. ꯁꯝꯒꯁꯤ ꯂꯣꯏꯅ ꯀꯦꯟꯕ ꯇꯥꯔꯦꯃꯤ. ꯐꯠ ꯊꯥꯗꯣꯛꯇꯨꯅ ꯁꯅꯥꯅ ꯃꯃꯤꯠ ꯐꯩꯖꯩ ꯌꯦꯡꯂꯒ, ꯅꯠꯇꯦ, ꯆꯥꯛꯀ ꯆꯥꯗꯈꯩ ꯌꯥꯝ ꯐꯖꯔꯦꯅꯦ ꯍꯥ, ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇ ꯉꯥꯏꯔꯤ. ꯅꯨꯄꯥ ꯊꯣꯛꯄ ꯁꯥꯏꯅꯤ ꯀꯥꯏꯅ ꯄꯛꯇꯦ ꯍꯥꯏꯕ. ꯅꯣꯏꯒꯤ ꯅꯨꯃꯤꯠ ꯂꯩꯗꯨꯅ ꯎꯔꯝꯒꯗ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯁꯤꯡꯗꯣ? ꯅꯁꯥ ꯁꯣꯛꯅꯅꯕ. ꯅꯪꯅ ꯇꯧꯔꯤꯁꯦ ꯁꯣꯛꯀꯦꯅ ꯅꯊꯟꯗ ꯇꯧꯕꯅꯤ. ꯁꯣꯛꯀꯦ ꯍꯥꯏꯔꯁꯨ ꯅꯊꯟꯗ ꯁꯣꯛꯄ ꯌꯥꯗꯕ꯭ꯔꯥ? ꯌꯦꯡꯕꯤꯗꯧ ꯅꯠꯇꯦ. ꯀꯔꯤꯒꯤ ꯑꯁꯣꯟꯕ ꯏꯕꯨꯛꯁꯦ ꯋꯥꯍꯜꯂꯤꯅꯣ? ꯅꯨꯄꯥ ꯊꯣꯛꯄ ꯁꯥꯕ꯭ꯔꯕꯨ ꯆꯔꯤ ꯇꯠꯂꯒ ꯁꯤꯅꯤ ꯈꯪꯗ꯭ꯔꯤ. ꯊꯣꯏꯊꯣꯏ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯅꯥꯟꯕꯗ ꯀꯦꯜꯂꯛꯂꯤꯕ ꯁꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ. ꯑꯦ, ꯁꯝꯒ ꯂꯣꯏ ꯀꯦꯟꯈ꯭ꯔ ꯃꯥꯜꯂꯤꯅꯦ. ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ, ꯐꯔꯣꯏꯗꯧꯔꯤꯌꯦ ꯅꯣꯏ ꯑꯅꯤ. ꯍꯦ, ꯋꯥ ꯊꯩꯗꯣꯔꯛꯏꯁꯦ ꯌꯦꯡꯉꯨꯅꯦ. ꯋꯥꯒ ꯊꯩꯗꯣꯔꯛꯄꯒ ꯌꯥꯈꯤꯔꯣꯏꯗ. ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯈꯤꯒꯗꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯂꯦꯝꯅ ꯌꯥꯔꯦ ꯐꯔꯦ, ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯨꯝ ꯉꯁꯤꯅ ꯂꯣꯏꯔꯤ ꯄꯨꯜꯂꯤꯁꯦ. ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏ. ꯊꯣꯏꯊꯣꯏ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯟꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯞꯂꯞꯅ. ꯁꯅꯥ, ꯑꯇꯣꯟ, ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯔꯤꯕꯅꯤ. ꯅꯣꯏ ꯅꯨꯃꯤꯠ ꯂꯩꯗꯣ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤꯔꯣ? ꯊꯣꯏꯊꯣꯏ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯈꯥ ꯇꯥꯔꯛꯏ. ꯅꯠꯇꯦ, ꯃꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯀꯥꯎꯈꯤꯕ. ꯑꯗꯨꯗꯤ ꯀꯩꯒꯤ? ꯃꯥꯗꯤ ꯑꯍꯦꯟꯕ ꯄꯥꯝꯃꯤꯅꯤ. ꯑꯩꯒꯤ ꯃꯄꯥꯇꯣꯟꯒꯤ ꯁꯛꯐꯝꯇꯅꯤ ꯃꯥꯅ ꯎꯈꯤꯕ. ꯍꯥꯏꯔꯔꯣꯏ. ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯩ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ. ꯀꯩꯅꯣ? ꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏꯕꯣ? ꯀꯅꯥꯅꯅꯣ? ꯅꯠꯇꯦ, ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯕ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ. ꯅꯨꯄꯤ ꯀꯥꯏꯅꯕꯗꯒꯤ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯪ, ꯆꯣꯏꯔꯣꯜ ꯂꯣꯜꯂꯤ. ꯑꯁ ꯁꯅꯥ, ꯅꯪꯒꯤ ꯐꯔꯛꯁꯤꯗꯤ. ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯁꯅꯥꯅ ꯃꯔꯛ ꯊꯠꯆꯤꯜꯂꯛꯏ. ꯌꯥꯔꯦꯁꯦ, ꯅꯪ ꯉꯥꯎꯔꯒ ꯆꯠꯇꯣꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ. ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ. ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯑꯣꯏꯒꯗꯕ ꯋꯥ ꯑꯣꯏꯅ ꯈꯟꯅꯁꯤ. ꯉꯥꯏꯈꯣꯅꯦ, ꯅꯣꯏꯕꯨ ꯊꯣꯏꯕꯤꯗꯨ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗ꯭ꯔꯕꯣ? ꯉꯔꯥꯡꯗꯤ ꯃꯪꯗ ꯎꯔꯝꯃꯤ. ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ, ꯌꯥꯝ ꯎꯅꯤꯡꯉꯤ. ꯑꯣ, ꯃꯥꯒꯤ ꯋꯥꯔꯤꯅꯤ ꯁꯥꯟꯅꯁꯦ ꯍꯥꯏꯁꯦ. ꯑꯦ, ꯃꯥꯒꯤ ꯋꯥ ꯍꯥꯏꯔꯛꯑꯣ. ꯀꯩ ꯋꯥꯅꯣ? ꯅꯪꯁꯦ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯅꯤ. ꯅꯠꯇꯦꯅꯦ, ꯅꯪꯁꯦ ꯅꯨꯄꯥ ꯅꯠꯇꯕ꯭ꯔꯕ? ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯒ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯐꯥꯎꯕ ꯊꯤꯕ ꯉꯝꯗꯕ ꯅꯪꯁꯦ ꯀꯔꯤꯅꯣꯕ? ꯅꯪꯅꯦ, ꯐꯅꯦꯛ ꯁꯦꯠꯀꯦꯒ ꯁꯦꯠꯂꯨ. ꯅꯊꯃꯣꯏ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯐꯥꯎꯗꯕ꯭ꯔꯕ? ꯑꯇꯣꯟ, ꯑꯩꯕꯨ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜ ꯁꯨꯛꯈꯟ ꯈꯟꯗꯕ ꯃꯥꯟꯕ꯭ꯔꯅꯦ? ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯌꯥꯝ ꯂꯥꯟꯒꯅꯤ. ꯀꯔꯝꯅꯗꯤ ꯈꯜꯂꯣꯏ. ꯀꯔꯝꯅꯕꯨ ꯀꯥꯎꯒꯅꯤ? ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯈꯤꯕ ꯑꯃꯗꯤ ꯄꯥꯈꯪ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯄꯗ ꯂꯣꯏꯅꯈꯤꯕ. ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯌꯦꯠꯅꯈꯤꯕ ꯃꯔꯩ ꯀꯌా. ꯃꯁꯤ ꯃꯌꯥꯝꯁꯤꯕꯨ ꯑꯩꯅ ꯀꯥꯎꯕ ꯉꯝꯒꯗ꯭ꯔꯅꯤ? ꯉꯝꯐꯝ ꯊꯣꯛꯇꯦ. ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯈꯤꯕꯁꯨ ꯃꯥꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯅꯪꯅ ꯉꯁꯤ ꯁꯥꯎꯔꯤꯁꯤꯁꯨ ꯁꯥꯎꯐꯝꯗꯤ ꯊꯣꯛꯏ. ꯑꯗꯨꯕꯨ ꯐꯤꯕꯝ ꯈꯖꯤꯛꯇꯪ ꯆꯥꯈꯤꯗꯕꯅ ꯑꯩꯅ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡꯗꯣ ꯊꯤꯕ ꯉꯝꯈꯤꯗꯕꯅꯤ. ꯍꯣꯏꯁꯦ, ꯍꯧꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯅꯔꯒ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯔꯣꯏꯁꯦ. ꯑꯗꯨꯅ ꯀꯩꯝꯇ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ. ꯑꯗꯣ ꯁꯦꯡꯅꯗꯤ ꯈꯨꯝꯃꯨꯀꯣ ꯅꯪ. ꯈꯨꯝꯒꯦ. ꯍꯥꯏꯔꯣ, ꯀꯩꯅꯣ ꯍꯥꯏꯕꯗꯣ? ꯀꯨꯏꯕꯕꯨꯗꯤ ꯀꯨꯏꯔꯦ. ꯅꯍꯥꯟꯃꯨꯛ ꯂꯝꯄꯥꯛ ꯃꯆꯥꯗ ꯑꯩꯅꯦ, ꯑꯇꯣꯟꯅꯦ, ꯇꯥ ꯆꯥꯎꯔꯦꯜꯅꯦ, ꯏꯕꯨꯡ ꯃꯅꯤꯅꯦ, ꯑꯩꯈꯣꯏ ꯎꯅꯔꯤꯀꯥꯟꯗ ꯊꯣꯏꯕꯤ ꯅꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯀꯩ ꯋꯥꯔꯤꯅꯣ? ꯑꯝꯇ ꯂꯤꯔꯛꯑꯣ. ꯑꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯗꯨꯔꯣ? ꯋꯥꯔꯤꯗꯣ ꯀꯥꯎꯕꯨ ꯀꯥꯎꯁꯤꯜꯂꯛꯇꯣꯔꯦꯗ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯃꯤꯠꯇꯨꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏ ꯃꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯃꯗꯤ ꯆꯤꯊꯗꯅ ꯂꯤꯔꯛꯏ꯫
Waridu tahabada sanaga aton gadu yengnei. Mamai sing adu lukthakirami madu ubada thoithoina hangai. Kaidore. Wari silibada noigi maithungdo hongkriba sakpham aduna takpadi. Noina aingonda arotba madi thamme haibani. Karibani. Noina ii famda loliba wasibo. Aduga nauhongnana asuk kuiraba matamgi wari amabu ningsingduna. Ngasi noina palakliba masina takpadi. Manungdo wari amadi leire haina takpani. Chumme. Nangna haiba. Aikhoi nangonda wa amadang haige. Kuinadagi losinduna thamlakpa wani. Haujikti losinduna thamba pamje. Mamangda losinduna thamlubadagini. Ngasi sigi phibam asida yauraknibase. Yani yaroi adudi nangi wakhalni. Nangi numitugi wahai adunani. Thoibina aikhoidagi lapthokpagi phirem lawkhiba. Maduna aikhoidagi lapna chakribase. Kari haiba. Kari maramgi thoibi madi. Ai gyan tadre. Wadu mayek singna hai. Aton thoibu gyan tananaba haiduna wari adu machak haina lerai. Thoibina hek wakhal khanthaba ngamlakpadagi. Mabu kayam khanjarakhiba, mabu kayam nusijarakhiba. Thazadana wahai amata hairamdana lapkhibagi maram wari singa lina lina nupi anidu mapi tarai. Nangbudi amakpa yaudana nusijakhibani. Nangi maramna nangi damakta mayamna kapchakhibani. Haujiksu nang natragadi yum palaroi haina lei. Wahai singse tarubada thoithoi ngakpada loi. Thoibina asumna khalamgani haibadi ma nongmata khaludabani. Haujiktada ningamjarakte. Thoithoi mahak adu thoibina magidamakta khalamliba mayam asi khanjilubada mahaksu chapchana khanglabani thamoi kaibaki chainasi. Noi kay yengonda wafamadu losilibani. Asuk chawba wafamadusu noi mangna igi famda. Karigumba wafam asibu nangonda hairuraba. Asuk thazana loinariba marup amagi mari asi phawba takkigadra haina kibadagi. Wafam ase losinkhibani thoibina. Aduna takbada. Aigi pukchel singna khangde natra. Nongmada aibu noina thina ngangba yawkraba. Thoibi masu aibu aduk nusibiraga wahai machaduma phawba haiba kiba. Apangmu thamoi asinasu khanghaudre. Hojik phaw aigi damakta lepiriba oireko. Karigi asuk pangubada. Aina nakta satba. Asuk sengba leirangbuna hanna yengbada. Lapna hauriba hu chenba tingkhang panba. Leinam chendaba leirangbuna pamjana heke khaluri. Phari. Hojikti nupa thokna thabakna oilagi. Hayengma ima pabung thaduna mabu aigi oinanaba haihengani. Aton ingaw ngawna kaino nangi ima pabung haibadi kana nate kaino ai bab tadre. Kona khango hojikti matang chadre. Aigisu nungi oiba wayamna lei. Kuirere khangan nupi ani do pungaw ngawri thoithoi kari karamba nungki oiba makoina khangdaba wano haina mama mapa asina kana oiriba ngasi phawba leirakpada thoithoi gini haibada mabuk asami mem thoina tana leite khalubani asumna thoithoi ga chak ising chathok minaraba matungda nupi ani adu ngahak leiramaga chakri somdasu chawre thoinugi mabung taretna phubadagi mamai mamit adu mathong maram khangkhitre Makong adu chingle mapud adu su tekle yeng haidre inge lai su tare pawa si tabada karino haina yengba chalubani adubu yengba ngamdre haina dabana loi charungi phibam adu ahinba pambi oirubana luhongbana hayeng hangchita ngasilakla kana sida luhongba ngamlaroi haidorakle charun masada chaitheng phangna kana sida khangdakle wakhal tarakle ningamdabagi maichak masa pumba chaglakle do aton su tare charel nupi chele haibado madu tabada gyan mangkhre aton Sana hoi mayam changdana lagni. Kari nungi tamnu panu yauru. Pawa si tabada. Atonda tamba lagpani. Atongi phibam asi mana oihanbani khanbadagi wakhal nungai jade. Ngahaki matungda wakhal tarakli aduba atondi nupi kango haiba yakhidre. Asumna haukhre numit asi mathangi numini. Inge laidu thoibi khoida laglami nachung semba yaba lai thina thina. Mangolda leptuna lairiba thoibida yengdaga hairei. Kaino loisinjibo kharangana jase hairaga. Ngalida loibudi loisilabani aibudi yari nangni horen yam kuidoise aidi loirabagumbani changaroidro changaroye nachom hepalakpani chalage nang loisinja hawro hoi hoi adu thuna halaksiko hoi adum noibaga haladabane rasina thoibiye nangbu loisinjibaro
ꯉꯟꯅ ꯆꯠꯂꯣꯏꯗꯕ꯭ꯔꯥꯅꯦ? ꯂꯣꯏꯁꯤꯜꯂꯒꯦ ꯏꯃꯥ, ꯏꯪꯉꯦꯜ ꯂꯥꯛꯄꯒꯤꯁꯤꯗ ꯂꯦꯞꯄꯝꯕꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯆꯠꯂꯣ꯫ ꯍꯣꯏ ꯃꯥ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤꯁꯨ ꯂꯣꯏꯁꯤꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗ ꯃꯤꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯔꯥꯁꯤ ꯊꯣꯛꯂꯛꯏ꯫ ꯊꯃꯣꯏꯗ ꯄꯥꯈꯠꯆꯩ꯫ ꯔꯥꯁꯤ ꯑꯗꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯎꯕꯗ ꯊꯣꯏꯕꯤꯁꯨ ꯊꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯃꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯎꯠꯂꯤ꯫ ꯔꯥꯁꯤ ꯃꯀꯣꯛ ꯅꯣꯟꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ, ꯁꯣꯝꯗ ꯂꯦꯡꯈꯠꯄꯤꯔꯛꯎ꯫ ꯅꯅꯥꯏ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤꯅ ꯊꯧꯒꯜ ꯇꯧꯖꯒꯅꯤ? ꯍꯩꯃꯥ, ꯊꯣꯏꯊꯣꯏ ꯅꯠꯇ꯭ꯔꯅꯦ? ꯏꯆꯥꯁꯨ ꯂꯥꯛꯏꯗꯅ꯫ ꯊꯣꯏꯕꯤꯗꯨ ꯉꯛꯂꯤꯉꯩꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯤ꯫ ꯊꯣꯏꯊꯣꯏ ꯃꯥꯅ ꯀꯗꯣꯝꯗꯒꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯊꯣꯏꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯒꯤ ꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯌꯥꯗ꯭ꯔꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤ ꯊꯣꯏꯕꯤꯅ꯫ ꯊꯣꯏꯊꯣꯏ, ꯅꯪ ꯂꯥꯛꯄꯁꯦ ꯃꯇꯥꯡꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯤ꯫ ꯎꯗꯕ ꯀꯨꯏꯔꯦ꯫ ꯑꯗꯣ ꯅꯪ ꯁꯤꯗ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ, ꯑꯩ ꯏꯅꯤꯡꯊꯧ ꯈꯣꯏꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯁꯦꯝꯃꯨꯈꯤꯒꯦ꯫ ꯊꯣꯏꯊꯣꯏ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯃꯉꯣꯟꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ꯫ ꯊꯣꯏꯕꯤ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯏꯪꯅ ꯐꯖꯩ, ꯔꯥꯁꯤꯅ ꯃꯉꯥꯜ ꯑꯣꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯁꯛꯇꯥꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯨꯕꯠ ꯀꯛꯂꯤꯕ ꯁꯥꯏꯗꯣꯟ ꯑꯃꯁꯨꯡ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯃꯨꯁꯨꯛ ꯃꯨꯟꯅ ꯇꯥꯔꯤꯕ ꯅꯤꯡꯉꯣꯜꯒꯤ ꯁꯝꯂꯥꯡ, ꯅꯤꯡꯗꯨ ꯌꯩꯅ ꯁꯥꯡꯏ꯫ ꯈꯨꯔꯞ ꯇꯧꯅ ꯅꯨꯡꯁꯤꯅ ꯄꯥꯜꯂꯤꯕ ꯅꯤꯡꯉꯣꯜꯒꯤ ꯃꯤꯠꯁꯅꯥ ꯑꯅꯤꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯦ꯫ ꯇꯨꯝꯇꯛ ꯇꯧꯅ ꯔꯥꯁꯤ ꯂꯩꯅ ꯄꯥꯜꯂꯤꯕ ꯅꯥꯇꯣꯟ ꯑꯎꯕ ꯀꯅꯥꯅꯗꯤ ꯉꯥꯎꯔꯣꯏꯗꯒꯦ? ꯌꯦꯠ ꯊꯪꯕ ꯈꯖꯥꯏꯗ ꯀꯨꯠꯇꯛ ꯇꯧꯔꯤꯕ ꯈꯖꯥꯏ, ꯃꯤꯅꯣꯛꯀꯤ ꯃꯒꯨꯜ ꯍꯥꯞꯂꯤ, ꯌꯦꯡꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯔꯦ꯫ ꯉꯁꯤꯗ ꯈꯪꯉꯤ ꯊꯣꯏꯕꯤ ꯃꯥꯒꯤ ꯐꯖꯕꯁꯤ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯦ꯫ ꯅꯍꯥꯟꯈꯩ ꯃꯨꯟꯅ ꯌꯦꯡꯂꯨꯗꯕꯒꯤꯔ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯤꯀꯨꯞꯇ ꯉꯥꯎꯔꯦ ꯊꯣꯏꯊꯣꯏ ꯃꯥꯗꯤ꯫ ꯊꯣꯏꯕꯤ ꯑꯆꯥ ꯑꯊꯛ ꯁꯦꯝꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗ ꯄꯤꯗꯨꯅ ꯑꯁꯨꯝꯅ ꯅꯣꯂꯨꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯖꯗꯦꯗꯣ, ꯑꯔꯩꯕ ꯈꯔꯅ ꯊꯧꯒꯜꯖꯕꯅꯤ, ꯑꯄꯦꯟ ꯄꯦꯟꯗ ꯊꯝꯕꯤꯒꯅꯨ꯫ ꯃꯍꯥꯔꯥꯅꯤ ꯂꯨꯆꯤꯡꯕꯤ, ꯊꯣꯏꯕꯤꯒꯤ ꯅꯣꯂꯨꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏ ꯄꯦꯟꯖꯔꯦꯗ꯫ ꯃꯍꯥꯔꯥꯅꯤ ꯂꯨꯆꯤꯡꯕꯤꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯔꯥꯁꯤ, ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯃꯥꯅꯆꯥꯒꯤ ꯁꯪꯒꯥꯏ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯃꯥꯅꯆꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯇ ꯅꯤꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯔꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯕ ꯌꯥꯗꯕꯅꯤꯅ ꯄꯤꯔꯛꯏ ꯅꯣꯂꯨꯛꯅ꯫ ꯇꯥꯛꯄꯤꯌꯨ ꯃꯍꯥꯔꯥꯅꯤ, ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯅꯅꯥꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯍꯥꯔꯥꯅꯤꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯄꯤꯖꯒꯦ꯫ ꯊꯣꯏꯕꯤ ꯃꯇꯝ ꯑꯁꯤ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕꯅ ꯊꯣꯏꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯈꯨꯅꯤꯡ ꯀꯥꯡꯂꯞꯅ ꯅꯨꯄꯥ ꯃꯥꯕꯨ ꯈꯛꯇ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯊꯣꯏꯊꯣꯏ, ꯅꯪ ꯂꯥꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯏ, ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ, ꯅꯪꯗꯤ ꯌꯥꯝ ꯍꯣꯡꯉꯝꯃꯤ꯫ ꯑꯗꯣ ꯉꯁꯤꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯁꯦꯅ ꯍꯥꯏꯅꯕꯅꯦ, ꯃꯥ ꯂꯥꯛꯑꯅꯤ꯫ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯐꯥꯎꯕ ꯂꯩꯔꯝꯃꯨꯀꯣ, ꯋꯥꯔꯤꯒ ꯌꯥꯝꯅ ꯁꯥꯈꯤꯁꯦ, ꯆꯥꯛ ꯆꯔꯥ ꯑꯃꯁꯨ ꯆꯥꯃꯤꯟꯅꯈꯤꯁꯦꯕ꯫ ꯉꯥꯏꯈꯣꯅꯦ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏ, ꯅꯪ ꯏꯅꯤꯡꯊꯧꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯔꯣ? ꯊꯣꯏꯊꯣꯏ ꯃꯥꯁꯨ ꯈꯨꯝꯂꯛꯏ, ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯇꯝꯗꯨꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯂꯥꯛꯃꯤꯟꯅꯩꯅꯦ꯫ ꯑꯗꯣ ꯅꯪꯁꯨ ꯌꯥꯝ ꯍꯣꯡꯉꯝꯃꯤ, ꯄꯤꯛꯁꯨ ꯌꯥꯝ ꯄꯤꯛꯁꯜꯂꯝꯃꯤ, ꯐꯁꯨ ꯌꯥꯝ ꯐꯖꯔꯝꯃꯤ꯫ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯕ ꯂꯣꯏꯔꯒ ꯆꯠꯂꯣ, ꯅꯪꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯌꯥ ꯌꯥꯗꯦꯗꯣ ꯍꯥꯏꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯆꯦꯛꯁꯤꯟꯅ ꯃꯄꯣꯞ ꯀꯥꯏꯍꯟꯗ ꯅꯨꯆꯥꯃꯥꯒꯤ ꯅꯥꯞꯄꯗ ꯁꯠ ꯆꯤꯟꯕꯤ꯫ ꯊꯣꯏꯕꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯊꯣꯏꯊꯣꯏ ꯃꯉꯣꯟꯗ ꯅꯤꯡꯉꯣꯜꯒꯤ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯅ ꯏꯀꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯟꯅꯩ꯫ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯂꯤ꯫ ꯄꯥꯈꯠꯄꯅ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯣꯏꯊꯣꯏ ꯃꯥꯅ ꯅꯛꯅ ꯂꯦꯞꯇꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯍꯜꯂꯤ꯫ ꯏꯀꯥꯏꯊꯤꯕꯤ ꯅꯨꯆꯥꯃꯥꯒꯤ ꯃꯇꯧꯅ ꯄꯥꯈꯪ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯍꯨꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯥ ꯌꯥꯗꯦ ꯍꯥꯏꯅ ꯑꯃ ꯄꯟꯕ ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯍꯥꯏꯅꯔꯤꯕ ꯋꯥ ꯑꯗꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯁꯤ, ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯕꯦꯟꯖꯥꯃꯤꯟꯒꯤꯗꯃꯛꯇ ꯃꯃꯥ ꯑꯩꯅ ꯅꯤꯖꯔꯤ꯫ ꯅꯪ ꯃꯁꯤꯃꯗꯗꯤ ꯌꯥꯕꯤꯌꯨ꯫ ꯃꯍꯥꯔꯥꯅꯤ ꯑꯩꯒꯤ ꯅꯤꯡꯖꯕꯁꯦ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯏꯆꯥꯅꯁꯨ ꯊꯣꯏꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔ ꯃꯥꯜꯂꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ? ꯔꯥꯁꯤꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ꯫
ꯍꯥꯏꯔꯛꯀꯅꯤ ꯁꯨꯈꯟ ꯈꯜꯂꯨꯗꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯂꯕꯗ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗ꯭ꯔꯦ꯫ ꯌꯥꯗꯦ ꯍꯥꯏꯔꯨꯔꯒꯅ ꯑꯉꯝ ꯑꯊꯧꯅꯤ ꯆꯩꯔꯥꯛ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤ, ꯌꯥꯏ ꯍꯥꯏꯔꯒꯅ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ ꯃꯥ ꯇꯁꯦꯡꯅ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕꯁꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯅꯁꯨ ꯈꯟꯗꯕ ꯅꯠꯇꯦ, ꯑꯗꯨꯒ ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯔꯥꯁꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯔꯥꯖꯀꯨꯃꯥꯔ ꯕꯦꯟꯖꯥꯃꯤꯟ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯅꯥꯏꯗꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯨꯆꯤꯡꯕꯤ ꯔꯥꯁꯤꯒꯤ ꯋꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯑꯩ ꯁꯛ ꯇꯥꯛꯆꯒꯦ꯫ ꯏꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯣꯏꯊꯣꯏ, ꯊꯣꯏꯕꯤꯒꯤ ꯃꯔꯨꯞ ꯊꯣꯏꯊꯣꯏꯕꯨꯅꯤ ꯃꯍꯥꯔꯥꯅꯤ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯔꯥꯖꯀꯨꯃꯥꯔ ꯕꯦꯟꯖꯥꯃꯤꯟ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯅ ꯈꯟꯗꯨꯅ ꯈꯟꯗꯣꯛꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯀꯣꯛ ꯃꯆꯥꯗꯨ ꯉꯥꯎꯔꯤ꯫ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ, ꯊꯥꯖꯕꯁꯨ ꯉꯝꯗꯦ꯫ ꯃꯃꯥ ꯃꯆꯥꯒꯤ ꯑꯉꯛꯄ ꯃꯇꯧ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯃꯇꯝ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯆꯍꯤ 9 ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯏꯆꯥꯊꯣꯏ, ꯅꯪꯕꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯂꯝ ꯍꯦꯟꯒꯅꯨꯕ, ꯃꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯇꯜꯂꯤ ꯇꯜꯂꯤ, ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗꯦ, ꯑꯩ ꯀꯣꯅꯨꯡꯗ ꯂꯩꯅꯤꯡꯗꯦ꯫ ꯑꯩꯒꯨꯝꯕ ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ, ꯑꯩ ꯃꯊꯟꯇ ꯂꯩꯅꯤꯡꯗꯦ꯫ ꯀꯣꯅꯨꯡꯗꯤ ꯆꯦꯛꯄꯜ ꯃꯔꯤꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩ, ꯃꯄꯥꯟꯒꯤ ꯐꯖꯕꯁꯨ ꯎꯗꯦ, ꯑꯩ ꯃꯇꯣꯝꯇ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯒꯤꯗꯤ ꯃꯔꯨꯞꯁꯨ ꯂꯩꯇꯦ, ꯑꯗꯨꯅ ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗꯦ꯫ ꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗ ꯂꯩꯒꯅꯤ? ꯑꯗꯨꯒꯅꯦ, ꯃꯄꯥꯟꯗꯗꯤ ꯐꯠꯇꯕ ꯍꯤꯡꯆꯥꯕꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯐꯄꯥ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯐꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯣꯏꯕ ꯆꯠꯂꯕꯁꯨ ꯏꯃꯥꯅ ꯄꯨꯕꯤꯒꯅꯤ꯫ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯍꯥꯏꯒꯅꯨ꯫ ꯏꯆꯥꯒꯤ ꯃꯔꯨꯞꯁꯨ ꯍꯌꯦꯡꯋꯥꯏ ꯏꯆꯥꯅ ꯄꯥꯈꯪ ꯐꯥꯔꯕ ꯀꯥꯟꯗ ꯃꯌꯥꯝ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒꯅꯦ, ꯏꯆꯥꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ, ꯑꯇꯩ ꯑꯉꯥꯡꯒꯨꯝꯅ ꯏꯆꯝ ꯆꯝꯅ ꯂꯩꯊꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩ ꯄꯥꯝꯗꯦ, ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯗꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯗꯤ ꯑꯩꯒꯁꯨ ꯇꯤꯟꯅꯩ, ꯑꯗꯨꯅ ꯀꯩꯁꯨ ꯐꯥꯕꯤꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯗꯤ ꯍꯤꯡꯆꯥꯕꯤꯁꯨ ꯀꯤꯗꯦ꯫ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯑꯉꯥꯡꯗꯣ ꯑꯣꯏꯅꯤꯡꯉꯤ꯫ ꯀꯣꯅꯨꯡꯁꯤꯗꯁꯨ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯁꯤ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ꯫ ꯃꯍꯥꯔꯥꯅꯤ ꯂꯨꯆꯤꯡꯕꯤ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯆꯥ, ꯃꯄꯥꯟꯗꯗꯤꯅꯦ ꯀꯩ ꯁꯥꯊꯤ ꯁꯥꯊꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯅꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏꯗꯣ ꯀꯥꯟꯅꯔꯣꯏ꯫ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯅꯪ ꯃꯣꯏꯕꯨ ꯀꯤꯗꯕ꯭ꯔꯥ? ꯀꯤꯗꯦ ꯀꯩꯁꯨ꯫ ꯁꯥ ꯀꯩꯗ ꯃꯤꯑꯣꯏꯕꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯧꯁꯤꯡ ꯂꯩꯕꯁꯨ ꯃꯤꯑꯣꯏꯕꯅ ꯍꯦꯜꯂꯤ꯫ ꯃꯁꯦ ꯏꯄꯥ ꯅꯤꯡꯊꯧꯅꯁꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯕꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯖꯩ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯉꯛꯄꯅꯤ, ꯑꯉꯥꯡ ꯃꯥꯒꯤ ꯃꯔꯤꯡꯖꯦ꯫ ꯅꯤꯡꯊꯧ ꯃꯥꯁꯨ ꯇꯥꯔꯤ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨ꯫ ꯃꯆꯥꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ, ꯃꯈꯣꯏꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ, ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯗ ꯈꯟꯗꯨꯅ ꯂꯥꯛꯄꯤ, ꯃꯆꯥꯒꯁꯨ ꯌꯥꯝꯅ ꯆꯥꯟꯅꯖꯕꯤ ꯅꯤꯡꯊꯣꯏꯒꯤ ꯃꯅꯥꯛꯇ ꯊꯝꯈꯤꯕꯅꯤ꯫ ꯃꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯅ ꯑꯃꯗꯤ ꯃꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯍꯥꯏꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯃꯟꯈꯤꯕꯅ ꯊꯤꯡꯕ ꯉꯝꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯍꯟꯈꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯃꯥꯏ ꯂꯨꯞꯊꯈ꯭ꯔꯦ꯫ ꯔꯥꯁꯤ ꯍꯧꯖꯤꯛꯇꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ꯫ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯅꯤꯡꯖꯕ ꯊꯨꯡꯂꯕꯗ ꯃꯃꯥ ꯃꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯗꯒꯤ ꯑꯌꯥꯕ ꯂꯧꯗ ꯑꯌꯥꯕ ꯄꯤꯊꯔꯛꯂꯦ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯍꯔꯥꯎꯖꯩ꯫ ꯑꯌꯥꯕ ꯐꯪꯂꯕꯗ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯏꯪꯉꯦꯂꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯅꯕꯒꯤꯗꯃꯛ ꯍꯧꯕ ꯂꯥꯛꯄꯗꯣ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯎꯕꯗ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ, ꯑꯗꯨꯕꯨ ꯊꯣꯏꯊꯣꯏ ꯎꯕꯗ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯅꯪ ꯉꯁꯤꯁꯨ ꯃꯐꯝꯁꯤꯗ? ꯑꯩꯒꯤ ꯈꯨꯜ ꯌꯧꯁꯤꯜꯂꯛꯑꯕꯣ? ꯅꯪꯗꯤ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯕ ꯅꯨꯄꯥꯅꯤꯅ꯫ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯉꯥꯎꯔꯨꯕꯅꯤ ꯑꯤꯡꯉꯦꯂꯩꯒꯤ ꯋꯥꯍꯩ ꯑꯗꯨꯗ, ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯊꯣꯏꯊꯣꯏꯒꯤ ꯊꯃꯣꯏꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯃꯤ ꯇꯥꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯏꯪꯉꯦꯂꯩ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯁꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯣ ꯅꯨꯄꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯁꯨ ꯈꯪꯂꯤ ꯃꯆꯥꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯔꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯤ ꯍꯥꯏꯕ꯫ ꯑꯍꯜ ꯂꯃꯟ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯗ ꯍꯥꯏꯗꯣꯔꯛꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ꯫ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯊꯣꯏ, ꯆꯠꯂꯨ, ꯏꯄꯥꯒꯤ ꯃꯥꯡ ꯊꯥ, ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯦꯞꯀꯅꯨ꯫ ꯏꯆꯥꯗ ꯃꯤ ꯑꯃꯅ ꯊꯤꯅ ꯅꯠꯇ꯭ꯔꯒ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ꯫ ꯏꯄꯥꯒꯤ ꯃꯥꯡꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ
ꯏꯄꯥ ꯁꯥꯎꯔꯛꯄꯁꯨ ꯌꯥꯏ, ꯑꯗꯨꯅ ꯆꯠꯂꯣ, ꯏꯄꯥꯒꯤ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯣ꯫ ꯕꯦꯟꯖꯥꯃꯤꯟ ꯏꯪꯉꯦꯂꯩꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯖ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯊꯣꯏꯕꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯕꯗ ꯊꯣꯏꯕꯤꯒ ꯏꯪꯉꯦꯂꯩꯒꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯏꯪꯉꯦꯂꯩꯅ ꯍꯪꯂꯛꯏ, ꯊꯣꯏꯕꯤ, ꯅꯪ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯈꯪꯕ꯭ꯔꯥ? ꯈꯪꯉꯤ, ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯍꯪꯉꯤꯗꯤ? ꯀꯩꯁꯨꯝ ꯇꯧꯗꯦ, ꯁꯨꯝ ꯍꯪꯕꯅꯤ꯫ ꯑꯗꯣ ꯃꯥꯁꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯔꯣ? ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯩꯁꯨ ꯉꯁꯤꯗ ꯈꯪꯉꯤ꯫ ꯀꯩꯅꯣ, ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏꯔꯒ ꯉꯁꯤ ꯈꯛꯇ ꯈꯪꯉꯤ ꯍꯥꯏꯗꯨꯕꯣ? ꯅꯪꯅ ꯈꯪꯉꯔꯣꯏ, ꯋꯥꯔꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ꯫ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯃꯌꯥꯝꯁꯦ ꯍꯪꯉꯤꯁꯤꯕꯣ? ꯃꯥꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯕꯅꯤ, ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯏꯕꯥꯅꯤ ꯀꯥꯏꯅꯔꯨꯔꯦ꯫ ꯑꯗꯣ ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏꯔꯕꯅꯤꯅ ꯆꯞ ꯆꯥꯔꯦ, ꯏꯕꯥꯅꯤ ꯍꯟꯖꯤꯟꯅꯅꯕ ꯅꯪ ꯑꯝꯇ ꯁꯤꯟꯕꯤꯌꯨꯗꯅ꯫ ꯃꯁꯥꯗꯣ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯉꯣꯟꯗ ꯅꯠꯇꯕꯒꯨꯝ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯞ ꯇꯧꯕ ꯁꯛꯐꯝꯗ ꯍꯥꯏꯔꯛꯏ, ꯈꯔ ꯊꯨꯅ ꯆꯠꯁꯦ, ꯊꯦꯡꯉꯦ꯫ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ, ꯏꯃꯥꯁꯨ ꯃꯇꯣꯝꯇ ꯂꯩꯍꯧꯏ, ꯑꯗꯨꯅ ꯀꯨꯏꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯏꯪꯉꯦꯂꯩ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯀꯩꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯃꯥ ꯁꯨꯝꯕ ꯋꯥꯝꯁꯤꯜꯂꯛꯏꯖꯥꯠꯂꯣ? ꯑꯗꯨꯒꯗꯤ ꯌꯥꯔꯣꯏꯗ, ꯃꯥꯗꯤ ꯑꯩꯒꯤ ꯑꯣꯏꯗꯅ ꯇꯣꯛꯑꯔꯣꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯕꯦꯟꯖꯥꯃꯤꯟꯗꯤ ꯏꯪꯉꯦꯂꯩ ꯑꯩꯈꯛꯀꯤ ꯑꯣꯏꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯑꯗꯨ ꯀꯥꯎꯖ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯏꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯕ ꯃꯄꯨ ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯇꯝꯕꯤꯔꯛꯇ꯭ꯔꯦ ꯈꯜꯂꯨꯔꯕ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯑꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯖꯔꯛꯄꯗ ꯅꯠꯇꯅ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄ ꯑꯁꯤꯗ ꯃꯄꯨ ꯃꯥꯕꯨ ꯊꯃꯣꯏꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ꯫ ꯃꯇꯝ ꯑꯃꯗꯗꯤ ꯃꯥꯒꯤ ꯑꯋꯥꯕ ꯎꯕꯤꯗꯦ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕ ꯃꯥꯅ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯕ ꯑꯁꯤꯗꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ? ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯨꯆꯤꯡꯕꯤ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯕ ꯔꯥꯖꯀꯨꯃꯥꯔ ꯕꯦꯟꯖꯥꯃꯤꯟꯒ ꯊꯣꯏꯕꯤꯒ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅꯩ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯆꯤꯟ ꯇꯣꯡꯕꯤ ꯈꯔꯅ ꯀꯜꯂꯛꯄꯒꯤ ꯇꯨꯡꯗ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤ꯫ ꯍꯧꯅꯁꯥꯅꯤ ꯃꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯃꯆꯠꯅꯤ, ꯑꯃꯅꯕꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈ꯭ꯔꯕꯗꯤ ꯃꯗꯨ ꯆꯤꯡꯗꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯒ ꯇꯨꯡꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯌꯦꯡꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯪꯕꯤꯅ, ꯉꯥꯏꯈꯣꯅꯦ ꯏꯕꯦꯜꯂꯩ, ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯎꯈꯤꯕꯗꯒꯤꯕꯨ ꯍꯦꯟꯅ ꯎꯗ꯭ꯔꯤꯅꯦ꯫ ꯍꯣ, ꯅꯪꯗ ꯅꯠꯇꯤꯌꯦ ꯑꯗꯨꯗꯤ, ꯑꯩꯁꯨꯅꯤ ꯎꯗ꯭ꯔꯤ꯫ ꯑꯗꯒꯤ ꯃꯤꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯈꯤꯕꯅꯤ꯫ ꯀꯔꯤꯕ ꯑꯌꯣꯛꯄꯅꯤ ꯍꯥꯏꯕ꯭ꯔꯥ, ꯑꯈꯨꯟꯕꯅꯤ ꯍꯥꯏꯕ꯭ꯔꯥ, ꯀꯔꯤꯅꯣ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦꯗ꯫ ꯍꯣ, ꯑꯗꯨꯅꯤ, ꯆꯨꯝꯃꯝꯅꯤ ꯆꯨꯝꯃꯝꯅꯤ, ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯁꯤꯅ ꯄꯣꯛꯆꯕ ꯃꯥꯟꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯁꯦ ꯃꯆꯥ ꯄꯣꯛꯑꯔꯣꯏ ꯍꯥꯏꯅꯈꯤꯕꯒꯨꯝ ꯇꯧꯕꯗꯥꯏꯅꯦ꯫ ꯍꯣ, ꯑꯗꯨꯒ ꯑꯃꯇ ꯇꯣꯛꯈ꯭ꯔꯣꯁꯦ, ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯗꯣ ꯀꯔꯤꯕ, ꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯨꯈ꯭ꯔꯥꯕꯤ ꯔꯥꯁꯤꯒꯤ ꯃꯆꯥ ꯀꯔꯤ ꯊꯣꯏꯕꯤ ꯍꯥꯏꯕ꯭ꯔꯣ, ꯑꯗꯨꯒꯅꯤ ꯍꯥꯏꯗꯥꯏꯅꯦ꯫ ꯍꯣ, ꯑꯗꯨꯁꯨ ꯆꯍꯤ ꯀꯌꯥꯅꯣ ꯃꯃꯥꯡꯉꯨꯔꯗꯥꯏꯅꯦ, ꯍꯧꯖꯤꯛꯁꯨ ꯈꯨꯜ ꯍꯣꯡꯉꯒ ꯂꯩꯈ꯭ꯔꯗꯥꯏꯅꯦ꯫ ꯃꯊꯣꯡ ꯀꯌꯥ ꯆꯥꯕꯗꯤ ꯑꯣꯏꯔꯝꯃꯔꯣꯏ, ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯕꯨ꯫ ꯑꯁꯪꯕꯤꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯑꯁ ꯑꯗꯨꯔꯅꯦ, ꯌꯥꯝ ꯊꯥꯖꯗꯦꯗ꯫ ꯇꯥꯟ ꯆꯥꯗ꯭ꯔꯗꯤꯅꯦ ꯔꯥꯖꯀꯨꯃꯥꯔꯁꯦ ꯐꯥꯕ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ꯫ ꯊꯔꯣꯅ, ꯃꯗꯨꯒꯤ ꯏꯃꯨꯡꯗꯨꯁꯨ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯀꯣ, ꯃꯃꯥꯗꯨꯁꯨ ꯑꯐꯥꯎꯕꯤꯅꯤ, ꯅꯨꯄꯥ ꯆꯥꯕꯤꯅꯤ, ꯅꯝꯐꯥ ꯐꯥꯕ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯁꯣꯏꯗꯅ ꯔꯥꯖꯀꯨꯃꯥꯔꯁꯦ ꯂꯨꯅꯁꯨ ꯇꯤꯟꯅꯩ ꯍꯥꯏꯗꯥꯏꯅꯦ꯫ ꯏꯕꯦꯜꯂꯣꯏ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯃꯆꯤꯟꯗ ꯐꯠ ꯎꯝꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯂꯨꯅ ꯇꯤꯟꯅꯕꯕꯨ ꯀꯔꯤꯅꯣ? ꯍꯣꯏꯃꯥ, ꯑꯩꯈꯣꯏꯗꯤ ꯉꯝꯖꯔꯔꯣꯏꯗ, ꯃꯤꯠ ꯅꯥ ꯅꯥꯈ꯭ꯔꯕ꯫ ꯑꯍꯜ ꯑꯃꯅ, ꯍꯩ, ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥꯒꯤ ꯃꯧꯁꯤꯡ, ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕ ꯁꯨꯅꯤꯡꯗꯕꯤ ꯁꯥ, ꯅꯁꯥ ꯅꯁꯥꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯑꯗꯨ ꯁꯦꯝꯗꯣꯛꯎꯅꯦꯍꯦ꯫ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇ꯭ꯔꯤꯉꯩꯗ ꯅꯁꯥꯒꯤ ꯁꯨꯃꯥꯡ ꯍꯥꯟꯅ ꯁꯤꯠꯂꯨꯅꯦ꯫ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯁꯤꯜꯂꯒ ꯃꯤꯋꯥ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯅꯌꯨꯝꯗ ꯆꯪꯉꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯕꯅꯦꯍꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯃꯤꯒꯤ ꯈꯣꯡꯒꯨꯜ ꯇꯥꯅ ꯍꯤꯡꯖꯔꯤꯕ ꯆꯝꯖꯈ꯭ꯔꯕ ꯃꯤꯑꯣꯏ, ꯀꯅꯥ ꯂꯩꯖꯗꯕ ꯀꯅꯥꯗ ꯂꯥꯟꯖꯗꯕ ꯏꯃꯨꯡꯅꯤꯅꯦꯍꯦ꯫ ꯑꯗꯨꯃꯛꯅꯕꯨ ꯃꯄꯨꯅ ꯆꯥꯜꯂꯤꯕꯅꯤ꯫ ꯁꯛꯇꯥꯁꯤꯡ ꯑꯁꯤꯗꯤ ꯌꯦꯡꯅꯤꯡꯗꯕꯅ, ꯋꯥꯔꯛꯇꯕ ꯃꯆꯥꯁꯤꯡ ꯑꯁꯤꯗꯤ꯫ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯜꯂ ꯃꯥꯜꯂꯦ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯃꯧꯁꯤꯡ ꯑꯗꯨ꯫ ꯏꯪꯉꯦꯂꯩꯗꯨ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ, ꯃꯇꯧ ꯀꯔꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯕꯨ ꯃꯥꯒꯤ ꯑꯣꯏꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯀꯤ ꯀꯜꯂꯛ ꯀꯟꯖꯥꯎꯕꯅ ꯃꯥꯡ ꯊꯥ ꯐꯠꯇꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯊꯣꯏꯕꯤ ꯍꯣꯏꯇꯝꯅ ꯂꯥꯛꯏ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯃꯛ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯗꯨ꯫ ꯏꯪꯉꯦꯂꯩ ꯂꯥꯛꯂꯤꯕꯗꯨ ꯎꯏ, ꯑꯗꯨꯕꯨ ꯃꯊꯧ ꯆꯤꯟꯕꯤ ꯑꯃꯒꯨꯝꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯣꯏꯊꯣꯛꯇ ꯇꯧꯗꯨꯅ ꯂꯩ꯫ ꯊꯕꯛꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯐꯈꯤꯕꯁꯤꯅ ꯅꯣꯡꯃꯇ ꯍꯦꯛ ꯊꯕꯛ ꯇꯧꯗꯅ ꯂꯩꯔꯝꯕꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯕꯅꯤ꯫
ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯦꯅ ꯁꯨꯝ ꯇꯧꯕꯅꯦ ꯊꯕꯛ ꯌꯥꯝ ꯐꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦꯗ ꯑꯗꯣ ꯀꯩ ꯂꯩꯒꯦ ꯁꯨꯝ ꯂꯥꯛꯏꯔꯣ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯤ ꯏꯊꯟꯇ ꯇꯧꯐꯝ ꯈꯪꯗꯦꯅ ꯏꯕꯨ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯋꯤꯗ ꯊꯕꯛ ꯂꯩꯇꯕꯤ ꯑꯩꯅ ꯏꯇꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯦ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯌꯦꯠꯇꯤꯌꯦ ꯂꯥꯛꯑꯣ ꯂꯥꯛꯄꯨ ꯂꯥꯛꯃꯟꯗꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯇꯥꯒꯤ ꯋꯥꯉꯥꯡꯁꯦ ꯈꯣꯟꯆꯤ ꯑꯃ ꯏꯌꯥꯎ ꯌꯥꯎꯕꯒꯨꯝ ꯇꯧꯏ ꯑꯗꯣ ꯀꯩꯅꯣꯝꯃꯁꯨ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯅꯤꯡꯕ ꯑꯗ ꯅꯪꯒꯤ ꯊꯕꯛ ꯈꯨꯠꯆꯤꯟꯗꯣ ꯑꯗꯨꯗ ꯍꯥꯏꯗꯧꯕ ꯇꯜꯂꯤ ꯆꯤꯟꯗꯤꯌꯦ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯃꯨꯛ ꯀꯣꯏꯊꯣꯛꯑꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯑꯁꯤꯟꯕ ꯍꯩꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯕ ꯑꯗꯨ ꯍꯦꯛꯎꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯇꯟꯕ꯭ꯔꯣ ꯁꯨꯝ ꯆꯥꯅꯤꯡꯉꯛꯇꯅ ꯇꯧꯕꯅꯦꯕ ꯑꯩꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯝꯇꯁꯨ ꯄꯨꯟꯗꯦ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯗꯤ ꯍꯥꯏꯐꯝ ꯂꯩꯇꯤꯌꯦ ꯏꯇꯣꯝꯇ ꯆꯠꯄꯁꯨ ꯇꯜꯂꯦ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ ꯑꯗꯣ ꯑꯩꯈꯣꯏꯗꯗꯤ ꯍꯩꯗꯤ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ ꯍꯦꯛꯄ ꯆꯠꯄꯁꯨ ꯇꯜꯂꯤꯒ ꯍꯥꯏꯔꯅꯨꯕ ꯉꯁꯤ ꯈꯛꯇ ꯍꯥꯏꯖꯕꯁꯤꯗ ꯁꯤꯗꯩꯗꯤꯅꯦ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯁꯨ ꯐꯪꯉꯔꯣꯏ ꯉꯁꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯑꯝꯇ ꯆꯥꯃꯤꯟꯅꯍꯧꯁꯦꯕ ꯊꯣꯏꯕꯤ ꯏꯪꯉꯦꯂꯩꯒꯤ ꯃꯇꯧꯗꯨꯗ ꯇꯜꯂꯤ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯑꯁꯤ ꯃꯥ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈꯤꯕꯅ ꯆꯠꯅꯤꯡꯗ꯭ꯔꯕꯁꯨ ꯃꯇꯥꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯖꯔꯕ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯩ ꯍꯦꯛꯄ ꯂꯥꯛꯏ ꯊꯣꯏꯕꯤ ꯃꯥꯗꯤ ꯀꯩꯁꯨ ꯈꯟꯗ ꯏꯆꯝ ꯆꯝꯊꯣꯛꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯏꯪꯉꯦꯂꯩ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯂꯧ ꯑꯁꯤꯗꯤ ꯃꯥ ꯈꯪꯖꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯩ ꯍꯦꯛꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯍꯦꯛꯄ ꯆꯪꯂꯛꯏ ꯍꯩ ꯃꯈꯣꯡ ꯑꯗꯨꯗ ꯍꯩ ꯄꯥꯝꯕꯤ ꯍꯧꯔꯤ ꯃꯐꯝ ꯑꯁꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯣꯏꯔꯝꯃꯤ ꯍꯦꯛꯐꯝ ꯅꯥꯇꯩ ꯈꯔ ꯆꯥꯗꯕꯒ ꯑꯣꯏꯔꯦ ꯃꯤꯒ ꯆꯠꯅꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯦ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯏꯪꯉꯦꯂꯩ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯉꯁꯤꯗꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯅꯤ ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯪꯉꯦꯂꯩ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯊꯣꯛꯂꯕꯅꯤ ꯂꯦꯝꯅ ꯊꯥꯗꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯉꯁꯤꯗꯤ ꯈꯪꯖꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯟꯕꯥꯜ ꯑꯗꯨ ꯆꯤꯡꯂꯞ ꯅꯣꯛꯏ ꯆꯠꯂꯨꯅꯤꯀꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯡꯗ ꯆꯠꯂꯤꯕ ꯊꯣꯏꯕꯤꯕꯨ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯏꯄꯥꯛ ꯑꯗꯨꯗ ꯏꯟꯊꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯃꯥꯗꯤ ꯏꯪꯉꯦꯂꯩꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯕꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯍꯧꯗꯕꯅ ꯏꯃꯥ ꯀꯧꯕ ꯅꯪꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯏꯪꯉꯦꯂꯩ ꯏꯄꯥ ꯄꯥꯈꯠꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯤ ꯀꯌꯥ ꯀꯟꯅ ꯆꯠꯅꯗꯕ ꯅꯨꯡꯊꯤꯜ ꯇꯥꯂꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯦ ꯃꯥꯏ ꯄꯥꯛꯆꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯕꯣꯏꯔꯦꯀꯣ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯃꯍꯥꯛꯅ ꯐꯥꯎꯕ ꯅꯠꯇꯦ ꯀꯜꯂꯛꯄꯒꯤ ꯃꯌꯥꯏꯅ ꯃꯃꯥꯟꯅꯕꯤꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯔꯨꯞꯅ ꯃꯔꯨꯞ ꯍꯥꯠꯂꯤ ꯍꯥꯏꯕꯗꯨ ꯊꯣꯏꯕꯤ ꯃꯥꯗꯤ ꯃꯔꯨꯞ ꯈꯨꯗꯤꯡꯃꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯥꯖꯕ ꯊꯝꯂꯨꯕꯒꯤ ꯑꯃꯗꯤ ꯆꯝꯅ ꯈꯟꯇꯣꯛꯂꯨꯕ ꯑꯁꯤꯅ ꯃꯔꯥꯜ ꯑꯣꯏꯖ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦꯗꯣ ꯉꯁꯥꯏꯗꯒꯤ ꯂꯥꯞꯇꯛꯅ ꯈꯣꯡꯅꯥꯡ ꯃꯈꯥꯗ ꯄꯣꯊꯥꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯄꯥꯏꯈꯣꯝꯕ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯎꯔꯦ ꯅꯨꯄꯤ ꯑꯃꯅ ꯏꯁꯤꯡ ꯏꯌꯥꯏꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯄꯟꯊꯕ ꯇꯧꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯊꯣꯏꯕꯤ ꯃꯥꯕꯨ ꯃꯇꯝ ꯆꯥꯅ ꯀꯟꯕꯤꯔꯝꯃꯤ ꯊꯣꯏꯕꯤ ꯂꯥꯏꯕꯛ ꯐꯕꯅ ꯊꯋꯥꯏ ꯐꯥꯕꯗꯤ ꯊꯥꯎꯍꯧꯗ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗꯒꯤ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯏꯁꯤꯡꯗ ꯀꯨꯏꯅ ꯏꯔꯥꯛꯅꯔꯨꯕꯒꯤ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯒꯦ ꯇꯧꯔꯨꯕꯅꯤ ꯃꯁꯥ ꯑꯗꯨ ꯋꯥꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯕꯗꯤ ꯉꯝꯗ ꯃꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇ ꯆꯤꯟꯊꯔꯛꯏ ꯃꯥ ꯏꯪꯉꯦꯂꯩꯕꯨ ꯁꯥꯊꯤꯅ ꯋꯥꯔꯧꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯉꯁꯤꯇ ꯊꯦꯡꯅꯕ ꯁꯛꯈꯪꯗꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯔꯤ ꯀꯔꯝꯕ ꯋꯥ ꯍꯥꯏꯗꯨꯅ ꯊꯦꯡꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯗꯦ ꯃꯥ ꯋꯥꯍꯪꯗꯤ ꯇꯧꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯋꯥꯈꯜꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯅꯤ ꯍꯪꯖꯔꯤꯕ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯃꯤꯟꯅꯔꯒ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯃꯇꯨꯡꯗ ꯀꯞꯄ ꯑꯗꯨ ꯇꯣꯛꯇꯨꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯆꯔꯒ ꯃꯥꯕꯨ ꯀꯟꯕꯤꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯗꯨꯅ ꯉꯁꯤ ꯅꯆꯜꯒꯤ ꯊꯋꯥꯏꯕꯨ ꯃꯥꯡꯂꯝꯒꯗꯕꯗꯒꯤ ꯀꯟꯕꯤꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯏꯕꯨꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯅꯆꯜꯅꯁꯨ ꯁꯣꯏꯗꯅ ꯏꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯉꯛꯅ ꯂꯩꯍꯧꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯍꯪꯕ ꯅꯪꯍꯧꯗ꯭ꯔꯦ ꯋꯥꯈꯜ ꯑꯗꯨ ꯃꯑꯣꯟ ꯃꯑꯣꯟꯅꯤ ꯈꯜꯂꯤꯕ ꯉꯁꯥꯏ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗ꯭ꯔꯕꯗ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯑꯦ ꯄꯥꯏꯈꯣꯝꯕ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯅꯤ ꯍꯟꯗꯛꯇ ꯆꯪꯂꯛꯄ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯆꯥꯟꯕ ꯂꯥꯟꯃꯤꯅꯤ ꯀꯣꯅꯨꯡꯗꯅ ꯀꯝꯗꯧꯔꯤ ꯏꯪꯉꯦꯂꯩꯅ ꯀꯞꯇꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯖꯩ ꯏꯅꯤꯡꯊꯧ ꯑꯁꯦꯡꯕꯅꯤ ꯅꯅꯥꯏꯅ ꯇꯝꯖꯔꯤꯕ ꯄꯥꯎ ꯑꯁꯤ ꯅꯅꯥꯏꯕꯨ ꯊꯥꯖꯕꯤꯌꯨ ꯔꯥꯖꯀꯨꯃꯥꯔ ꯕꯦꯟꯖꯥꯃꯤꯟꯁꯨ ꯇꯥꯔꯦ ꯄꯥꯎꯁꯦ ꯏꯪꯉꯦꯂꯩꯅ ꯇꯝꯕ ꯈꯨꯗꯛꯇ ꯊꯣꯏꯕꯤ ꯈꯣꯏꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯏꯪꯉꯦꯂꯩ ꯀꯞꯁꯤꯟꯅꯩ ꯃꯥꯒꯤ ꯀꯞꯁꯤꯟꯅꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯈ꯭ꯔꯦ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯏ ꯄꯥꯏꯈꯣꯝꯕꯅ ꯍꯦꯛ ꯀꯣꯅꯨꯡ ꯌꯧꯕꯒ ꯅꯤꯡꯊꯧꯅ ꯊꯣꯔꯛꯄꯒ ꯇꯥꯟꯖꯥ ꯆꯥꯅꯩ ꯄꯥꯏꯈꯣꯝꯕꯁꯨ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ ꯔꯥꯖꯀꯨꯃꯥꯔ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯊꯣꯏꯕꯤ ꯃꯥꯕꯨ ꯀꯧꯖ
नुपा ꯑꯣꯏꯔꯕꯁꯨ ꯈꯥꯡꯕ ꯉꯝꯗ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯞꯆꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯁꯤ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯄꯥꯟꯗ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯗ ꯃꯀꯣꯛ ꯉꯥꯎꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯔꯥꯖꯀꯨꯃꯥꯔ ꯕꯦꯟꯖꯥꯃꯤꯟ ꯔꯥꯁꯤꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯐꯝꯊꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯏꯃꯥ, ꯊꯣꯏꯕꯤꯕꯨ ꯈꯥꯝꯕꯤꯌꯨ, ꯑꯩ ꯃꯥꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ? ꯃꯥꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯝꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯁꯤ ꯑꯩꯕꯨ ꯍꯨꯟꯇꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕꯅꯣ? ꯃꯃꯥꯡꯗ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ, ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯏꯃꯥꯅ ꯍꯥꯏꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯇꯥꯒꯅꯤ, ꯃꯥꯕꯨ ꯈꯥꯝꯕꯤꯌꯨ ꯏꯃꯥ꯫ ꯔꯥꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯃꯩ ꯃꯀꯣꯛ ꯑꯃ ꯏꯁꯝ ꯁꯝꯅꯗꯕ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯂꯨꯆꯤꯡꯕꯤꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ꯫ ꯅꯤꯡꯊꯧ ꯃꯥꯁꯨꯅꯤ꯫ ꯑꯃꯨꯛꯇ ꯃꯆꯥꯒꯤ ꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯎꯔꯛꯇꯕꯅꯤ, ꯄꯥꯝꯗꯕꯅꯤ, ꯎꯁꯨ ꯎꯅꯤꯡꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯎꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯏꯉꯛ ꯉꯛꯂꯤ꯫ ꯃꯥꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇ꯭ꯔꯤ꯫ ꯃꯥꯅ ꯍꯦꯛ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯣꯛꯇꯨꯅꯇ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯏꯉꯦꯂꯩꯕꯨ ꯎꯕꯗ ꯚꯥꯞ ꯇꯥꯈ꯭ꯔꯦ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯣ, ꯀꯌꯥꯗ ꯍꯩꯔꯤꯕ ꯃꯇꯥꯅꯣ! ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯅ ꯃꯥꯅ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯂꯥꯟꯖꯗꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯄꯥꯎ ꯇꯝꯕꯒꯁꯨ ꯁꯥꯏ꯫ ꯈꯪꯂꯤꯗꯅ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯞꯍꯟꯕ ꯇꯟꯗꯤ ꯁꯣꯏꯗꯅ ꯐꯪꯍꯟꯒꯦ꯫ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯗ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯅ ꯃꯗꯨ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯀꯞꯅ ꯂꯥꯎꯅꯔꯝꯕ ꯃꯌꯥꯝꯗꯨ ꯆꯞ ꯂꯦꯞꯅꯈ꯭ꯔꯦ꯫ ꯃꯌꯥ ꯀꯥꯅ ꯌꯦꯡꯅꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯉꯦꯂꯩꯗ ꯋꯥꯍꯪ ꯄꯨꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ꯫ ꯏꯉꯦꯂꯩ ꯍꯧꯖꯤꯛꯇꯗ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ, ꯑꯋꯥꯕꯒꯤ, ꯁꯥꯎꯅꯤꯡꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗ ꯃꯣꯡ ꯍꯥꯗꯕ ꯁꯛꯐꯝꯗ ꯏꯉꯦꯂꯩꯗ ꯌꯦꯡꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯁꯨꯃꯥꯡꯗ ꯕꯦꯟꯖꯥꯃꯤꯟ ꯊꯣꯏꯕꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯁꯨ ꯎꯠꯂꯛꯇꯦ꯫ ꯏꯉꯦꯂꯩꯒꯤ ꯃꯅꯥꯛꯇ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯔꯤꯕ ꯀꯅꯥ ꯑꯃꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯃꯤꯠꯅ ꯀꯨꯞꯄꯗ ꯈꯪꯍꯧꯗꯦ꯫ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯐꯖꯅ ꯈꯪꯗꯕꯅ ꯑꯉꯛꯄꯒꯤ ꯁꯛꯐꯝꯗ ꯂꯣꯏꯅ ꯂꯩꯅꯩ꯫ ꯍꯧꯖꯤꯛꯇꯗ ꯑꯁꯥꯎꯕ ꯈꯣꯟꯐꯝꯗ ꯄꯦꯟꯗꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯑꯩ ꯍꯥꯠꯀꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯤꯍꯧꯗ꯭ꯔꯦ꯫ ꯅꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ? ꯃꯤꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ, ꯃꯔꯨꯞꯀꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯕ ꯅꯪꯗꯤ ꯃꯤ ꯅꯠꯇꯦ, ꯎꯃꯪꯗ ꯂꯩꯒꯗꯕ ꯁꯥꯅꯤ꯫ ꯁꯥ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯔꯨꯞꯄꯨ ꯍꯥꯠꯀꯦ ꯇꯧꯕ ꯉꯝꯕꯤ? ꯅꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝ ꯅꯐꯝꯗ ꯃꯥꯕꯨ ꯁꯤꯟꯅꯔꯝꯒꯦ꯫ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯃꯛꯄ ꯌꯥꯎꯗ ꯀꯠꯊꯣꯛꯄ ꯉꯝꯂꯣꯏ ꯈꯟꯕ꯭ꯔꯥ? ꯑꯗꯨꯕꯨ ꯅꯪꯒꯤꯗꯨꯗꯤ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯉꯥꯏꯍꯥꯛꯀꯤ ꯀꯂꯛ ꯀꯟꯖꯥꯎꯕ, ꯑꯍꯦꯟꯕ ꯊꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯟꯗꯅ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯏꯉꯦꯂꯩꯒꯤ ꯊꯕꯥꯛꯇ ꯊꯤꯟꯗꯨꯅ, ꯅꯪꯕꯨ ꯑꯁꯨꯛ ꯊꯥꯖꯔꯨꯕꯒꯤ ꯃꯍꯩꯔꯣ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯝꯂꯝꯂꯤꯕꯁꯦ? ꯍꯥꯏꯌꯨ, ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯂꯛ ꯃꯤꯍꯧꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯀꯤ ꯃꯔꯤꯕꯨ ꯊꯥꯗꯠꯄ ꯉꯝꯕꯤ? ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ… ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯊꯣꯏꯕꯤ ꯃꯍꯥꯛ ꯉꯁꯥꯏ ꯃꯈꯩ ꯊꯧꯅꯥ ꯐꯅ ꯇꯥꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯊꯤꯡꯗꯨꯅ ꯊꯝꯂꯝꯕ ꯄꯤꯔꯥꯡ ꯑꯗꯨ ꯊꯤꯡꯕ ꯉꯝꯗ ꯆꯦꯟꯊꯔꯛꯏ꯫ ꯂꯩꯃꯥꯏꯗꯒꯤ ꯐꯝꯊꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯥꯝꯖ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯆꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯩ꯫ ꯃꯇꯥꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯃꯄꯤ ꯇꯥꯔꯛꯏ꯫ ꯏꯉꯦꯂꯩ ꯑꯗꯨ ꯍꯥꯛꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯂꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯕꯨ ꯃꯥꯒꯤ ꯑꯣꯏꯅꯤꯡꯂꯨꯕꯅ ꯄꯨꯝꯅꯃꯛ ꯑꯐꯕꯇ ꯈꯟꯊꯍꯧꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯑꯍꯦꯟꯕ ꯄꯥꯝꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯅꯥꯄꯜ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯦꯛꯂꯦꯗꯣ꯫ ꯊꯣꯏꯕꯤ ꯕꯦꯟꯖꯥꯃꯤꯟꯒꯤ ꯃꯊꯥꯗ ꯂꯩꯗꯨꯅ ꯁꯣꯟꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯔꯕ ꯀꯞꯂꯨꯕꯒꯤ ꯁꯤꯔꯕ ꯈꯣꯟꯐꯝꯗ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯆꯤꯊꯕ ꯇꯧꯗ ꯂꯣꯏꯅ ꯇꯝꯖꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯀꯟꯕꯤꯔꯛꯈꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯈꯪꯂꯦ꯫ ꯃꯥꯅ ꯉꯁꯥꯏ ꯀꯟꯕꯤꯈꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯑꯗꯨꯒ ꯄꯥꯈꯪ ꯑꯃ ꯑꯣꯏꯅ ꯊꯣꯏꯕꯤ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯄꯥꯝꯖꯕ ꯐꯥꯎꯈꯤꯕꯅꯤ꯫ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯅꯤꯡꯊꯧꯅ ꯈꯨꯗꯛꯇ ꯃꯅꯥꯏ ꯊꯥꯗꯨꯅ ꯄꯥꯎ ꯆꯦꯜꯍꯟꯈ꯭ꯔꯦ꯫ ꯇꯥꯎ ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ, ꯑꯇꯥꯕꯁꯨ ꯇꯥꯍꯧꯔꯣ, ꯏꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜꯅꯤ꯫ ꯏꯉꯦꯂꯩ ꯍꯥꯏꯕꯤ ꯂꯝꯀꯦꯠꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯂꯒꯅꯤ꯫ ꯃꯔꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯨꯆꯤꯡꯕꯤꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯍꯥꯠꯀꯦ ꯊꯧꯔꯥꯡꯂꯝꯕꯒꯤ꯫ ꯏꯉꯦꯂꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯑꯩꯒꯤ ꯅꯥꯄꯜ, ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯕꯨ ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯂꯨꯕꯅꯤ꯫
ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯁꯣꯏꯕ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯊꯣꯏꯕꯤ ꯏꯉꯦꯂꯩꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ ꯃꯥ ꯁꯥꯊꯤꯅ ꯋꯥꯔꯧꯔꯕꯅꯤ ꯏꯉꯦꯂꯩꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯥ ꯑꯁꯤꯒ ꯃꯤꯆꯥꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯇꯥꯔꯒꯗꯤ ꯃꯥ ꯏꯉꯦꯂꯩꯕꯨ ꯌꯦꯡꯕ ꯉꯝꯂꯣꯏ ꯊꯃꯣꯏ ꯁꯣꯏꯗꯅ ꯁꯣꯟꯊꯔꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯊꯃꯣꯏ ꯀꯟꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯃꯍꯥꯛ ꯑꯗꯨ ꯍꯣꯏ ꯑꯩꯅ ꯐꯅ ꯉꯥꯛꯄꯤꯌꯣ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏ ꯍꯥꯏꯕ ꯈꯪ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯏꯇꯥꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯅꯪꯅ ꯑꯝꯇꯗꯤ ꯉꯥꯛꯄꯤꯔꯛꯎꯀꯣ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯔꯤ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯁꯨ ꯐꯪꯏ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯔꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯣ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯏ ꯃꯗꯣ ꯑꯩꯉꯣꯟꯗ ꯆꯞ ꯆꯥꯅ ꯊꯣꯛꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯂꯥꯛꯅ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯁꯤꯃꯇꯗꯤ ꯍꯥꯏꯖꯔꯝꯒꯦ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯔꯝꯃꯨꯀꯣ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯅꯪꯅ ꯀꯟꯕꯤꯔꯤ ꯑꯁꯨꯝꯅ ꯅꯥꯄꯜ ꯀꯥꯕꯤ ꯏꯉꯦꯂꯩꯗꯨ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯕꯟꯗꯤ ꯑꯣꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯥꯟꯅꯔꯝꯃꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯟꯖꯥꯃꯤꯟ ꯍꯟꯗꯤ ꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯤ ꯊꯣꯏꯕꯤꯕꯨ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯗꯨꯕꯨ ꯃꯇꯝꯅ ꯌꯥꯗ꯭ꯔꯕꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯊꯨꯕꯗ ꯔꯥꯖꯀꯨꯃꯥꯔ ꯕꯦꯟꯖꯥꯃꯤꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯖꯔꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯉꯁꯤꯁꯨ ꯃꯤꯋꯥ ꯉꯥꯡꯅꯕꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯩꯅꯣ ꯑꯁꯤꯗꯤ ꯏꯅꯦ ꯃꯦꯝꯊꯣꯏꯒꯤ ꯃꯁꯨ ꯅꯨꯄꯥ ꯊꯣꯏꯊꯣꯏꯗꯨ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯁꯣꯏꯔꯤꯔꯕ ꯑꯝꯇ ꯍꯥꯏꯌꯣ ꯃꯤꯅꯣꯏꯕꯣ ꯑꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯏꯅꯦ ꯃꯦꯝꯊꯣꯏꯒꯤ ꯃꯁꯨ ꯅꯨꯄꯥꯗꯨꯅꯤ ꯑꯩꯗꯤ ꯉꯛꯄꯗ ꯂꯣꯏꯔꯤ ꯃꯪꯂ ꯇꯥꯏꯕꯪꯂꯕ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯑꯁꯤꯕꯨ ꯀꯃꯥꯏ ꯑꯣꯏꯊꯣꯛꯏꯅꯣ ꯍꯧꯖꯤꯛꯇꯤꯅꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯅꯤꯡꯉꯁꯨ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯏꯆꯦꯁꯤꯡ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ ꯍꯥꯏꯅꯕꯗꯣ ꯑꯁ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯅꯍꯥꯟꯋꯥꯏ ꯉꯥꯡꯅ ꯁꯛꯅꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯆꯩꯔꯥꯛꯀ ꯄꯤꯔꯛꯇꯅꯀꯣ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯃꯇꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯃꯍꯥꯔꯥꯅꯤ ꯐꯝꯊꯣꯜ ꯀꯥꯔꯦ ꯅꯤꯡꯊꯧꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯦ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯕꯦꯟꯖꯥꯃꯤꯟꯗ ꯁꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅ ꯃꯇꯝꯗꯤ ꯈꯥꯝꯕ ꯌꯥꯗꯦ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯍꯧꯖꯤꯛꯇꯤ ꯕꯦꯟꯖꯥꯃꯤꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯑꯣꯏꯕꯁꯨ ꯐꯪꯖꯔꯤ ꯑꯇꯣꯟꯁꯨ ꯀꯣꯅꯨꯡꯒꯤ ꯁꯦꯅꯥꯄꯇꯤ ꯄꯥꯏꯈꯣꯝꯕꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯃꯥꯁꯨ ꯃꯆꯥ ꯑꯅꯤ ꯐꯪꯖꯔꯝꯃꯤ ꯁꯅꯥꯒ ꯃꯅꯤꯒꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯆꯤꯡꯈꯩꯒ ꯊꯨꯡꯅꯖꯔꯤ ꯑꯁꯨꯝꯅ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕꯗꯨꯅꯤ ꯁꯅꯥꯒꯗꯤ ꯈꯔ ꯂꯥꯞꯅꯔꯦ ꯈꯟꯈꯤꯕꯗꯨꯃꯛ ꯊꯣꯛꯂꯔꯦ ꯑꯇꯣꯟꯒ ꯊꯣꯏꯅꯨꯒ ꯊꯣꯏꯕꯤꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯄꯨꯟꯕ ꯐꯪꯖꯔꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯝ ꯃꯧ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯃꯉꯥꯎ ꯊꯤꯕ ꯍꯜꯂꯝꯗꯦ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯃꯨꯖꯕ ꯅꯨꯡꯁꯤꯖꯕ ꯔꯥꯖꯀꯨꯃꯥꯔ ꯕꯦꯟꯖꯥꯃꯤꯟ ꯃꯍꯥꯛꯀꯤꯅ ꯃꯔꯨꯞ ꯊꯣꯏꯊꯣꯏꯒ ꯊꯨꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ